Maruk Mam, Ngasi Mukai Entertainment, Mayam Gidamak Nungaigani Kanjaduna, movie si, Hojik Grandaleriba, movie Makagni, Hanak the 2026 May 21 release Tokiba, thriller crime family the best of the Putokiba, Drishyam 3, Hariba movie Duni, Mamangi Part 1 to Gi, Sekelo Gaduribani, Yang Bidri Bisinau Sinadi, Yan Tabangamloy, Aduna Yang the Bayarogadi, Hani Yang Bidam Hajadi, Recap Karade Hapsarake, Kaukiba Legasu, Nishin and Jaboina, movie si, Pasa Powbadi, story Bilapta, Puduna Sakadori, Boring Subato Bigano, Sin Kuding Maki, Mamutani Yang View, Post Credit Amasu, Hapsarange, Adugamayam, I get Chenelasi, and no boy baga, turning Mataning the Bakayama, Soidan Lerangani, Mayam responsu, Asumuk Pangze, Tamutam Labadi Haitabilite, Kulu Nabo Honaraga, Hedek Pangatani, Mayami support Yautana, Karisuto Bungamanate, I get river subscribers in Budi, hiding a litana, Takat Ponguxari, Senela Sibu Sumak, support of Wigida Makta, Mayami Seba Pangariba, Senela Sibu, support of Wibuena, subscribe Mamtang, Soidan Toxin Bidamo, Matangi video Samzerpada, Tauna Wenaba, Makatasi, movie Sigi director, Amari director, Zidu Joseph, Melet Kapalabada, George Kuti Sakamda, Maming Ledaba, Malayalam actor, Mohanlan, Rani Saktamda, Bina, Gita Saktamda, Ashas Hazat, Zamini Saktamda, Krishna Prabha, Prabhakar Saktamda, Siddiq, Anugi Saktamda, Anshiba Hassan, Anugi Saktamda, Mr. Anil, Masina Taba character Kayama Yauri, Aduki Matik Yamkibana, Loinamaki Panjatre, movie Sin Funky rating Sing D, IMDb 7.1 gi, star rating Fangli, Google user na 92% like Piriba, movie money. Movie si, Aina Patok Matamda, Soy Kilan Kiba, Sitadan Toba Yorbasu, Nakpiu Habwafam, Tamzari. For a Adudimam, movie room the Mayon Seminarsi. Part 1 Matamda, Zoskuti Koba, Misaka Malerami, Mahakrai Mamadi, Pilam Kayamabu, Matam Pumri Yang Misakamani, Lyrically Sugi Mangali Kalite, Adubuyam Naisingba, Mio Yamani, Makoki Familia si, Masano Piani, Haibadi, Anju Amadi Anu, Magino Pirani, Makoya Hum Sisanana, Inktam Nalizaba, Familia Mani. Adubu Nomadi, Inktamna Lijaramba, Makogi family si, Taudo Kamadagi, Ahung Bakayama Lagle. Masanupi Anasina, School Gikema Matamda, Magina Taisata Video Kayama, Barun Kobo Misakamana, Private and Namki, Video Siki Kudong Zabaloguna, Ajubu Blackman Tawarokle, Numidangi Matamda, Barun Anjuyum the Lakli, Numida Sidi, Zosti Yundalite, Rani Amadi, Masanupi and Isilevani, Baruna, Video Sikakaduna, Patabili Serkidabab, Anjuda demand Kayamatauri, Aduga Mamada Monsilatuna. Magi di mana dubu, palakpa mata masida, anjuna situ pa mapaiduna, barun gi makok tathom padagi, anumang sire. Numidangi mata masida, makoy gi ingkol sida pumjili. Tauriba mayamasi, masanupi anunasu, yenglaga leribani. Masigi nongalakpada, George ta pausing asi, puna magtamki. Asomna na barun bu, mangki badagi thiba hurakle. Barun hari banupa asi, asawa pulis IGM iba, Gita Prabhakar kauba, nupi asigi masani. Aduna George su, makoy gi family bu, kannaba honabada, plan kayama tauduna. Barun Gari Sibu, Mapamada, Tamnaba Toki Basibu, Constable Sadeban Koba, Misakaman Uki, Zorsu, Gari Dubu Pratuna, Zagaman in Taki, Numidadugi Todokadubu, Natai Nabagidamak, Atoba Zagasing the Satuna, Plan Kayamato Hauki, Yum Dalabamatunda, Policing Investigation Dagi, Natok Nabagidamak, Akiba Kali Tanabamadi, Todokoki Midadu, Makoyum the Late Habagi, Propina Bamagi Munda, Man Haribasing Adumak, Wapam Kayamata Pitam Piki. Adubu Midaduragi, Sade Banu Kibana, Mongol the Miang Tambauki, Barun location su, Kanglak Matamadi, Sahade Ban Haibadagi, Makogi family da, investigate Waure, Aduba Hanamamanda, Zorsna Plan Kayama, Masa Ani Sidambiki Baduna, Wahi Kudimak, Samanana Kumbana, Karisu Kangmangamdre, Asumna Matang, investigate Haropada, Karisu Litamata Kangmangamdre. Adubu Gitana di, Zorsna Plan Kudimak, Loina Toribani Habasi, Mana Loina Kangabasu, Karisu Kumbalitabana, Upai Karisu Litre. Makogi Mungbu, who said Dunutro Komatamda, Magi Machano Piatumbi, Anuna Kibadagi, Barunbu, Punki Badubu, Arui but the Hybridagi Maquina, Yangba Komatamda, Huyamagi Sibak Labor Tenare. George, Lagiba Mayamasida, Makogi Mungbu, Rosalto Bamadi, Aran Matabana Chumbas Haduna, Tauriba Mayamasibu, Hunasiki Miyamasida, Loina Maktamadagi, Kosauna Bamiyamasida, Policing Bupu Duna, Loina Maktantoki, Makata Part 2 Dana, Barungi Bodi Adubu, Makogi Yumadu the Gilotokuna. Nong na sarakliba, station sida, ahing na sida pumdiliba sibu, George Kawa Misakamana, Loina Magukre, Mahak Matam Guina Zelda, Lairuba Misakamani, Numidadu, Mana Loina Hovani, Makata Rakamatamda, Mahak Gel Manunda, Asumung Lakibani, Taudogadugi Matunda Gidi, Masanupi and Jusu, Laina Magumna, Aki Akankayama Nangduna, Problem Kayama Topore, Gitasu, Ningan Nabalitana, Asing Badukang Nabidamak, Matai Manau Ejenamabu, George Kizumanata, Tamnaba Planta Waure. Aduga George Marirani, Makoina Sanariba Wadising Sibu, Record Taunabidamak, Makogi Ka Sida,
record thamduna adubu asengba chumba wafamdi George na magi family da kanada su takpa leite George ko womisa kasina uhobudagi haina bagi damakta yamlaba paisa kaya ama mangon na piki mahak na su paisa singa adubu pamana loinamak haiki masidagi makata ba investigation amu haure adubu hana gumna karisu haiba leite adugu station dagi barungi body adudi phangba ngamle court puthokpa matamda phangliba body adugi DNA adu barunga karisu mesoramdre masi punamag asi George na plan tawduna amung nathaikrabani magi mataw asida mayam asi tingakpana lore aduga tawriba mayam asi Drishyam kauba lerika ma hana writer amaga loinana George na puthokibani adugi matungina police na satharakpani haiduna loinamag launaki masida sumhakna George ki family asibu nanthokki barungi mapana haiman madagi aroibada saru khara mathau mangamgi damak makoida piraga loisinki aina samlappa recap khara thamjabani hana sumayamna loini yengkiboibana adudi mayam part 3 dagi wari makha hawjaraklage movie si kheropada George kutina e kibaleriga dubu film oina puthoktuna premiere tawduna mayamni yenghalli Drishyam hariba movie asibuni George ki panamamani production amoi bhaibasi second part na mahakna novel amabu publish tawduna hana utkrabani sahi khara gi matungda mahakna film oina produce tawduna amuk puthorakpani mayamgi response amadi film asibu mayamna masak khangba pamnaba movie ma haiba doire magi film asida main hero oibasina Hari Kumar kauba asauba misak naiba actor amo helli anauba director amabu chance ama piduna director asina su kanno honabadagi film asi mai pakpa ngamle premiere show asidagi mayam asina su thagatpa kya ama phongdongnari hayeng asina release tawgadaba numini George Rajan kauba magida thapak tawba misak amada hairi ai maningi getagi yumda chanaba tawrage mamangda media kya ama leibana Rajan na sir makoi interview du mapung phana yawbikho George na yararoi ai hanadagi loina khangi makoina hangadar wahai singadu masi haiduna George mapana thorakpa sida news reporter amana sir interview masamata lojage George na hawjikti khara thure yumda mi khara sungai duna leire asumna gari thaugi torokpada reporter asina muk sir question amata di hangjauge aikoina tajabada premiere toriba film asi sir gi family da sengma thokiba thaudok te yumpham oiduna khara semdok thajin toraga puthorakpani hai masi asengboi gadra George na adugi damakti interview karisu thoidokpa takata de hawjik adum haige misunderstand amadagi matam pumbada policing na aigi tungina duna asumang laibani ai hanadagi su film produce tawba yamna pamjaba misakamani aduna aigi punsi warida film ama oina putholage khanuna isam chambai mung amagi warida policing na tungina latuna lagiba singa sibu khara semdoklaga sarbin chandraga wari singa si khangalaga anoba project oibna paikhatpa horakibani asumna wafam khara si thamlaga George kari thauduna sarkhre mahak sarkhaba matungda nupi sin hairi mawng yamna malhan mangamba chala yamna haiba misakamani mahak nupa asina aduna ni policing na phauba maithiriga lehoribasi magi film adu su yengle hit soidana sarkani asumna film asisu release tawduna mayamna khwairigi pamnaba blockbuster movie ma haibadu oiba ngamle hawjik movie asi Kerala da khaktamak release tawbani asomdana America da news amada Drishyam gi movie gi matangda taunari basing asibu Gita Prabhakar asi yengnaga leiri mahak hawjikti wa kari sungang balite satpa sungamdre masa nupa gi wakhalda anaba haibadu oiraga leire magi mung mataw asida magi nupa sinadi yengma ngamdre mahaki nupi asi hingna asi bahaibadu oiraga leire khanbada asomdana muk George na film adu release tawkhibadagi hawjikti thabak yamna chinba misakama haibadu oire magi film asibu magi theater da kapsa gi haiduna kaya ama tawba hore Rajan hairei sir Kerala gi mapanda su film asibu kapsa gi haiduna distributor kaya ama phone torokpana loire George na hawjik makhoida printing asi loina kari supi ba yadri hafta ani mung yengisi akhoi gi movie report asi chalakpa taragadi dimasu asuki matik yamme hingalakani makhoina wari asum sanaba sida akhoi da su khangalakli mahaki macha rupi hanasi lohongna bakanna sem sari haiba adubu chapsana mafam khangna lohongna bani haiduna nupa phangbadi leitri sinasi gi matungda anu asi thokriba thaudok sing aduna psychologist doctor amaga sumak tanaduna magi trauma sing asidagi ngakthokna bakanu honari loiraga anjuna thokiba sibu reporter asina yengnaga lehori nupi sigi maming asi Yamini kawi mahakna George ki family asibu miyeng thamduna karigumma khara khangnabagi mawng mataw sumalhalli hawjik phawgi oinadi nupi si kanano karigidamak mahakna khangma pamribano haibasi khanganba karisu leite masigi matungda George amani Rajan news tamagi film asigi maramda haidariba amadi taunariba sing asibu yengnaga leiri tanja asida actor Hari Kumar na phone tawdun harakli hawjikti film asi Kerala gi outside ta release tawba horasi distributor kaya amasu phone torokpada loire achauba paisa kaya amagi offer su lakle George na fare sa number sing adu aigonna contact oina tawhanbirau phone asibu thamduna masi urabra delay tawduna kuina release tawbagi kanaba masida
इंटरनेशनल की डिस्ट्रीब्यूटर कॉल तौदुन हायरकली अइना फोन तौजरगिबसी यूनिवर्सल मूवीजतगिनी नुपा असिना मागी फिल्म असिगी प्रिंट पीनबा इंडिया के आउटसाइड ता मूवी असिबु कापनबा अमदी ऑफर की वफम कया अमसु इंग्लिश ता फोंदोरकली अदुबु जॉर्ज इंग्लिश हाइतबना हयेंग ओइना पाउ फाउजरके हायदुना फोन असिबु थमले असोमदा मुगु हलई जामिनी पार्लर अमता लाकपा मतमदा अंजुबु यंगलिबा डॉक्टर असि थेंगनबदगी माना हायरकली महाकासी हानदगी अनुसी डॉक्टर असि की मनाक्ता चली हाबसी मासु लोइना खंख्रबनी मसिदा थेंगनरिबसी माना डॉक्टर असि की मतुंग इनदुना लाकपगी मोंग मतौ अमनी यामिनीना डॉक्टर अइबु खंगबिरिब्रा दिसम फिल्म की प्रीमियर तौखिबा नुमित अदुदा थेंगनखिबनी मेडाम असि साइकोलॉजिस्ट अमन नत्रा नुपी असिना अइ निंसिंगले मानी मानी अइ डॉक्टर अमनी यामिनीना अइगी मरुब अमा लै महागु मटेंग तौनबगिदमक डॉक्टर की मनाक्ता पुजरके असुमना मखोय अनि साखंग माइखंग नदुना नंबर सुलौनरमी सिन असिगी मतुंगदा जॉर्ज की जुमदा मुहलै मैरिज ब्रोकर अमना जॉर्ज पुथरकपा ngairega leiri mahaki maming asi chetan kawi मैरिज ब्रोकर हाइबदी लुहोंगदौरिबा नुपा अमदी नुपी अनिकी बैकग्राउंड चेक तौदुना पुंसीले पुंसेमनबा होनरिबा मिसक अदुबु खंगनै जॉर्ज की फैमिली असी प्रॉब्लम कया थोकपासिना नुपा थीबा मतमदा असुम रिजेक्ट लाकपासिदा जॉर्ज नसु नुपा सिबु तानदुना मतम खुदिंगमक्ता अफाबा नुपा थीदुना लाकपनी जॉर्ज असी मनुंगदना चाक सादुना मागी फिल्म अदुगी मतंगदा वरी कया सानरगा लेरी रानी चंगसिलक्तुना चितन ngaiduna लेरे हाइरी हौजिक मतम असी जॉर्ज मागी फिल्म की होनबदा अवाबा मोइरे मपान थोरक्तुना वारी सानबा मुहौरै हनकसु हानगुमना मखोइना सिलुबा फैमिली अमा रिजेक्ट तौरकले रानीना मखोइना नि अहानबु मतमदा याय हाइखिबनी नुपा अदुगी ममानसु अंजुबु यामना पामजरे फोंदोखिबा लेरबनी चितन्ना कनागुम मना अंजुबु मेंटल की प्रॉब्लम लै हाइदुना पाउ तमसिनबा कया अमा यावबदगी सोइदन ओइगनी जॉर्जना यामगकना अदुगुम प्रॉब्लम करिसु लेते फ्रेश ओइदबगिदमक्ता असुमक चटपनी नुपा अदुगी इमुंगदसु लोइनमक हाइबियु महाकना पामलिबसी शेयर कयानो हाइदुना हाइबदी मखोई कल्चर दा दहेज हाइबदुबनी रानीना अदुरी जॉर्ज डॉक्टर असिना करिसु प्रॉब्लम लेते हाइदुना खंगन मन फादुरिब्रा चितन्ना अय अमुक्तंगा फैमिली अदुगा हाना वरी सनखिगे असुम चेतन्ना चलमदाय मतमदसु जॉर्जना पैसा खरा पुथोलगा पीरी चेतन चखरबा मतुंगदा अनु असि थोरई मासु ngसाइदगी वरी सिंग असि तारगा लेरिबनी महाकि शेयरना मरम ओइदुना लुहोंगबासी करिसु पांथोकपा पामदे शेयरगी करिसु थीदना लुहोंगबा ngamba मिसक अदुमक पामी अदुगी मोहता मपा असिना शेयरगी वफम असिदा यानिंगदबा कयासु फोंदोगली जॉर्ज तबना अखोगी प्लान असि पैसाबु चाइथोक्तुना यानबा सिनबदु नते मफम साना लुहोंगनबा अदुगी दमक्ता सिनबनी हनकी फैमिली असि यामना फबा इमुंग अमनी अदुबु कनागुम खरना पावलाना तमलगा लंबी असिबु नाथाइदुना पुहल्ले फरे नंगना हाइबदु लोइनमक सुमी असुमना लुहोंगबा आइसु करिसु पामदे रानीदा मु करिसु खनगनु अनुगी दमक्ता मटिक चाबा बोर अमदी सोइदना फंगनी जॉर्ज अमदी रानी मचानुपी अंजुगी खनबदा मबुंग यामना वारे सहीसु यामसिलकले मखोगी फैमिली दा थोक्रिबा सिंग अदुना कानानासु एक्सेप्ट तौद्रे मियोय खरनासु मखोगी लुहोंगबसिबु थुगाइगी यावना पाउ कयामा तमलगा अदुमक लेरे हौजि मखोइदा पाउ तमलिबसि कानानो हाइबदि खंगन मलैत्रि अदुबु मतुंगदा कानानो हाइबदु यंगसि डॉक्टर अदुना कौदुना वारी सनरगा लेरी डॉक्टर असिना अइना नंगोलदा करिगुंबा वफम खरा हाइनिंगबगी नंगबु कौबनी अंजू अमदी अनु हौजिक मखोइगी थमोइदा कोकता मायोगनरिबसि नहाकी केस अदुगी मतंगदगिनी अदुना केस अदुगी मतंगदा क्लैरिफाई तौबा अमा चंगी मालेम असिदा मपाबु थाजदबा मचा कया अमा लेरी अदुगी मनुंगदा नंगदी ओहेनगनु जॉर्ज नंगी नसासिंगदा वारी सिंग अदु चमथोक्तुना वखल लैता हलु हौजिक मखोइ सिंग असि असुम असुम चौरकपगी मतुंगिना मखोइगी कोकदसु क्वेश्चन कया अमा लेरंगनी नंग खक्तनी क्वेश्चन सिंग अदुगी आंसर पीबा ngangmadabadi मखोइबु जागा अमदा शॉर्ट ट्रिप अमा चतुना ओपनली मखोइगी चिंगनबा कोकनबा वारी कया अमा सनबियु मसीना मखोइदा कानबा कया अमा फंगनी डॉक्टर असिना हारिबसी केस अदुगी मतंगदगी हौजा हौजा पुलिसिंगना मखोइगी फैमिली असिदा मियंग असुमक थमली ममांगदसु मखोइगी फैमिलीबु टॉर्चर तौबा अमदी किहन खंगनबा अमदी फु चैबना थोकबा थौदोक कया अमा लेखरे अदुसिंग अदु अमुक लाकद्रा हाइबगी अकीबा सुमक लेरिबनी हौजिक फाउगिदी मखा ताबा करिसु थोकपा लेत्रि अदुबु मखा करि ओइरकनी हाइबगी वखलदा हौजिकसु लेरि असिबु कोखन्नबगिदमक जॉर्जता हारिबनी सिन्नसिगी मतुंगदा जॉर्जना डॉक्टर असिना हारिकपगी मतुंगिना मचानुपी अनिबु ट्रिप अमदा पुदुना मफम अमदा लागली जॉर्जना महाके एडवोकेट अदुबु कौबदगी महाकसु मफम असिदा वारी सनबा लागली महाके ममिंग असि रेणुका कौई जॉर्जना मचा अनि असिदा डॉक्टर राजिनीना हाइबगी मतुंगिना अइना माबु कौबनी नखोइना केस अदुगी मतंगदा चममनबा अमदी खंगिंगबा लेरगसु मंगोंदा लोइना हंगु रेणुका असि संगसिलक्तुना हंगु नखोइना खंगिंगलिबसिंग अदु अंजुना अतै करिसु थोदोकपा लेते सोमनतगी केस अदु करम तौरिबगे लोसिलबलदु खक्तनी रेणुकाना टेक्निकली लोइदि हाइबि याय अदुबु प्रैक्टिकली नाहाना केस असि लोसिंखरे केस असिगी मतंगदा मियाम सिंगनसु लोइनमा कौरमलगनी असिगुम थौदो वाथोक केस कया अमा अखोइगी लेबाक असिदा हौजिक हौजिकसु लेरि
ꯃꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕꯁꯨ ꯑꯃꯃꯨꯛ ꯂꯥꯛꯀꯅꯤ ꯔꯥꯅꯤꯅ ꯑꯃꯨꯛ ꯄꯨꯂꯤꯁꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯔꯦꯅꯨꯀꯥꯅ ꯒꯤꯇꯥ ꯑꯃꯗꯤ ꯄ꯭ꯔꯚꯥꯀꯔꯅ ꯀꯦꯁ ꯑꯁꯤꯕꯨ ꯅꯧꯅ ꯔꯤꯑꯣꯄꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯅꯍꯥꯟꯅ ꯀꯦꯁ ꯑꯁꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯌꯥꯝ ꯑꯁꯤ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ ꯑꯅꯨꯅ ꯒꯤꯇꯥ ꯄ꯭ꯔꯚꯥꯀꯔ ꯑꯁꯤ ꯍꯧꯖꯤꯛ ꯗꯤꯄ꯭ꯔꯦꯁꯟꯗ ꯂꯩꯔꯤꯕꯅꯤ ꯔꯥꯅꯤꯅ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯑꯅꯨꯅ ꯑꯩꯅ USꯀꯤ ꯌꯨꯇ꯭ꯌꯨꯕ ꯑꯃ ꯌꯦꯡꯕꯗꯒꯤ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯃꯍꯥꯛꯇ ꯅꯠꯇꯅ ꯑꯟꯖꯨꯁꯨ ꯂꯣꯏꯅ ꯈꯪꯂꯒ ꯂꯩꯔꯝꯂꯤ ꯃꯈꯣꯏꯒꯤ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯔꯦꯅꯨꯀꯥꯅ ꯌꯦꯡꯉꯨꯁꯦ ꯃꯈꯣꯏꯅ ꯑꯅꯧꯕ ꯏꯕꯤꯗꯦꯟꯁ ꯑꯃ ꯀꯂꯦꯛ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯀꯔꯤꯁꯨ ꯇꯥꯒꯗꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗꯤ ꯃꯁꯤꯗ ꯅꯠꯇꯦ ꯑꯇꯣꯞꯄ ꯀꯦꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯀꯦꯁ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯁꯨꯃꯛ ꯂꯩꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯏꯕꯤꯗꯦꯟꯁ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯂꯕ ꯃꯇꯝꯗ ꯑꯃꯨꯛ ꯇꯧꯒꯗꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯂꯩꯇꯥꯅꯕꯒꯤꯗꯃꯛ ꯔꯦꯅꯨꯀꯥꯅ ꯐꯥꯗꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯂꯦ ꯖꯣꯔꯖꯇ ꯑꯃꯨꯛ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯑꯦꯁꯦꯠꯀꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯣ ꯖꯣꯔꯖꯅ ꯋꯥꯔꯤ ꯈꯔꯗꯤ ꯂꯣꯠꯂꯒ ꯊꯝꯗꯕ ꯌꯥꯗꯕꯅꯤ ꯃꯦꯗꯥꯝ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯂꯤ ꯃꯈꯣꯏꯒꯤ ꯀꯣꯛꯇ ꯑꯍꯣꯡꯕ ꯀꯌా ꯑꯃ ꯂꯥꯛꯂꯤ ꯑꯩꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯈꯪꯍꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒꯨꯝꯅ ꯎꯔꯛꯄꯁꯨ ꯌꯥꯏ ꯔꯦꯅꯨꯀꯥꯅ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯖꯣꯔꯖ ꯑꯩꯅꯁꯨ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯃꯍꯥꯛꯅ ꯑꯦꯁꯦꯠꯀꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕꯁꯤ ꯒꯤꯇꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯁꯔꯨ ꯑꯗꯨꯕꯨ ꯑꯦꯁꯤꯠ ꯍꯩꯖꯤꯜꯂꯒ ꯃꯥꯡꯍꯟꯈꯤꯕ ꯑꯗꯨꯕꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯒꯤꯇꯥ ꯑꯃꯗꯤ ꯄ꯭ꯔꯚꯥꯀꯔꯗ ꯃꯆꯥ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝꯒꯤꯗꯃꯛ ꯁꯔꯨ ꯈꯔ ꯄꯤꯔꯒ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯖꯣꯔꯖꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗ ꯀꯔꯤꯁꯨ ꯇꯝꯕ ꯂꯩꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯣꯗꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯀꯔꯤꯁꯨ ꯐꯪꯕ ꯂꯩꯇ꯭ꯔꯤꯕꯅꯤ ꯕꯣꯗꯤ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯆꯃꯝꯅꯕꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯑꯁꯨꯃꯛ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯥꯃꯤꯅꯤ ꯁꯥꯕꯨ ꯍꯥꯏꯔꯤꯕ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯁꯥꯕꯨ ꯍꯥꯏꯔꯤꯕꯁꯤ ꯁꯦꯀꯦꯟ ꯄꯥꯔꯠꯇ ꯖꯣꯔꯖꯀꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯑꯟꯗꯔ ꯑꯦꯖꯦꯟ ꯑꯣꯏꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅꯤ ꯌꯥꯃꯤꯅꯤꯅ ꯁꯥꯔ ꯕꯥꯔꯨꯟꯒꯤ ꯀꯦꯁ ꯑꯗꯨꯕꯨ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯃꯒꯨꯝ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯕꯒꯤ ꯂꯥꯛꯆꯔꯤꯕꯅꯤ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯁꯣꯝꯒꯤ ꯋꯥꯏꯐꯇꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯁꯥꯕꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯥꯜꯄꯤꯇꯥꯗ ꯂꯩ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯊꯥ 3ꯃꯨꯛ ꯐꯥꯔꯦ ꯅꯨꯄꯥ ꯑꯁꯤꯅ ꯁꯥꯔꯅ ꯀꯔꯤꯁꯨ ꯈꯟꯕꯤꯔꯣꯏꯗꯕ ꯂꯩꯔꯒꯗꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯐꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯥꯕꯨ ꯀꯦꯁ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯁꯨꯃꯛ ꯂꯩꯔꯤꯕꯅꯤ ꯑꯔꯣꯏꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯁꯤ ꯁꯥꯔꯚꯤꯁꯇ ꯂꯩꯔꯤꯕꯅꯤ ꯃꯊꯛꯇꯒꯤ ꯑꯣꯔꯗꯔ ꯑꯃ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯂꯣꯏ ꯔꯦꯅꯨꯀꯥꯅ ꯑꯗꯨꯗꯤ ꯁꯥꯔꯒꯤ ꯋꯥꯏꯐꯀ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯌꯥꯒꯗ꯭ꯔꯥ ꯁꯥꯕꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗꯒꯤꯗꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯂꯣꯏꯔꯕꯁꯨ ꯈꯪꯕ ꯉꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯉꯣꯟꯗꯒꯤꯗꯤ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯂꯣꯏ ꯑꯗꯨꯒꯤ ꯃꯔꯝ ꯀꯌా ꯑꯃ ꯂꯩ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯟꯗꯔ ꯑꯦꯖꯦꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯁꯨ ꯔꯥꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅ ꯂꯣꯏꯅꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯔꯥꯅꯤ ꯅꯨꯄꯤ ꯑꯗꯨꯕు ꯑꯟꯗꯔ ꯑꯦꯖꯦꯟ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯈꯤꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯔꯥꯅꯤꯕꯨ ꯊꯥꯖꯕ ꯃꯥꯡꯍꯟꯈꯤꯕꯗꯨꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯅꯤ ꯁꯥꯕꯨ ꯑꯁꯤ ꯍꯧꯖꯤꯛ ꯁꯁꯄꯦꯟꯁꯟꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯃꯅꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯈꯣꯏꯅꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯇꯧꯗꯨꯅ ꯖꯣꯔꯖꯄꯨ ꯐꯥꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯇꯕꯅ ꯖꯣꯔꯖꯄꯨ ꯃꯔꯥꯟ ꯁꯤꯕꯒꯤ ꯁꯁꯄꯦꯟꯗ ꯂꯩꯈꯤꯕꯅꯤ ꯔꯦꯅꯨꯀꯥꯅ ꯁꯥꯔꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯍꯥꯏꯕ ꯄꯥꯝꯂꯒꯁꯨ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯒꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣই ꯆꯨꯝꯅꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯕꯨ ꯈꯣꯝꯖꯤꯟꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯂꯥꯛꯆꯕꯅꯤ ꯁꯥꯕꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯃꯁꯤꯗ ꯁꯤꯅ ꯁꯤꯀꯠ ꯇꯧꯈꯤꯗꯨꯅ ꯑꯅꯨ ꯑꯁꯤ ꯐꯣꯟ ꯌꯦꯡꯂꯝꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯗꯨꯅ ꯃꯄꯥꯟꯗ ꯊꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯄꯥ ꯑꯁꯤꯗ ꯐꯣꯟ ꯑꯁꯤꯕꯨ ꯄꯥꯏꯔꯒ ꯌꯦꯡꯍꯜꯂꯤ ꯃꯈꯣꯏꯒꯤ ꯐꯤꯂꯝ ꯑꯁꯤ ꯑꯌꯥꯕ ꯀꯔꯤꯁꯨ ꯌꯥꯎꯗꯅ ꯌꯨꯇ꯭ꯌꯨꯕꯇ ꯂꯤꯛ ꯑꯣꯏꯔꯛꯄꯗꯒꯤꯅꯤ ꯖꯣꯔꯖ ꯊꯨꯅ ꯍꯔꯤꯀꯨꯃꯥꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯏꯟꯐꯣꯔꯝ ꯇꯧꯔꯤ ꯍꯔꯤꯀꯨꯃꯥꯔꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯗꯨꯕꯥꯏꯗ ꯂꯩꯔꯤ ꯃꯥ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯏꯕꯥꯏꯅꯤ ꯄꯨꯜꯂꯒ ꯗꯤꯖꯤꯄꯤꯒ ꯎꯅꯔꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯁꯤꯑꯥꯏ ꯐꯤꯂꯤꯞ ꯀꯧꯕ ꯄꯨꯂꯤꯁ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯔꯦꯅꯨꯀꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯖꯣꯔꯖꯀꯤ ꯍꯥꯟꯅꯒꯤ ꯀꯦꯁ ꯑꯁꯤꯕꯨ ꯅꯧꯍꯧꯅꯅ ꯊꯤꯒꯠꯂꯒ ꯂꯥꯛꯂꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯀꯔꯤꯁꯨ ꯈꯪꯍꯟꯕ ꯂꯩꯇꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗු ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯐꯣꯔꯦꯟꯁꯤꯛꯇꯒꯤ ꯕꯥꯔꯨꯟꯒꯤ ꯁꯔꯨꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡꯅꯗꯤ ꯊꯤꯖꯤꯟꯕ ꯀꯔꯤꯁꯨ ꯂꯩꯇꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯇ꯭ꯔꯦꯛ ꯇꯧꯕ ꯃꯇꯝꯗ ꯈꯪꯕꯁꯨ ꯌꯥꯏ ꯐꯤꯂꯤꯞꯅ ꯇꯧꯏ ꯏꯟꯚꯦꯁꯇꯤꯒꯦꯠ ꯐꯥꯎꯕ ꯂꯣꯏꯅ ꯇꯧꯈ꯭ꯔꯕꯅꯤ ꯀꯣꯇꯤꯌꯥꯝꯗꯒꯤ ꯃꯍꯥꯛ ꯄꯣꯊꯝ ꯄꯨꯖꯥ ꯖꯪꯒꯜꯗ ꯄꯨꯡ 2 ꯍꯦꯟꯅ ꯑꯁꯨꯃꯛ ꯂꯩꯕꯅꯤ ꯖꯒꯥ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯖꯒꯥ ꯑꯃꯅꯤ ꯃꯍꯥꯛ ꯑꯔꯥꯏ ꯑꯆꯝꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦ ꯍꯥꯟꯅꯗꯒꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯂꯣꯏꯅꯃꯛ ꯈꯪꯕꯅꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯒꯤꯇꯥ ꯄ꯭ꯔꯚꯥꯀꯔꯅꯁꯨ ꯀꯦꯁ ꯑꯁꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯃꯁꯤ ꯑꯁꯦꯡꯕ꯭ꯔꯥ ꯐꯤꯂꯤꯞꯅ ꯃꯈꯣꯏꯅ ꯀꯦꯁ ꯑꯗꯨꯕꯨ ꯋꯤꯗ꯭ꯔꯣ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯀꯦꯁ ꯑꯁꯤꯗ ꯏꯟꯇꯔꯦꯁ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯁꯤꯔꯥ ꯑꯗꯨꯒ ꯁꯥꯔ ꯃꯈꯣꯏꯅ ꯕꯥꯔꯨꯟꯒꯤ ꯃꯊꯧ ꯃꯉꯝ ꯁꯔꯨꯛ ꯈꯔ ꯐꯪꯂꯒ ꯀꯔꯝꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯖꯣꯔꯖꯅ ꯒꯤꯇꯥꯗ ꯃꯆꯥ ꯕꯥꯔꯨꯟꯒꯤꯗꯃꯛꯇ ꯃꯊꯧ ꯃꯉꯝꯒꯤꯗꯃꯛ ꯁꯔꯨꯛ ꯈꯔ ꯄꯤꯈꯤ ꯍꯥꯏꯕꯗꯨ ꯃꯥꯅꯁꯨ ꯈꯪꯂꯒ ꯂꯩꯔꯝꯂꯤ
George asi mara leire haiduna mitmangna taraga leribasi phawba police asina karisu phaba ngamle sini mahakna hainingli masida sina sika tawkhiduna George asi amu halei broker asina hanagi singadu amata yadabadagi anaubi India gi mapanda leiba misakamagi pau puruga lagli adubu George ti mahaki machanupibu min uba jagada thamningba phawbana mapanda lekiba karisu pamde adubu yaningdaba wafam kaya su phongdokli masidagi mahak film asi likoirapadagi station da lagli DGP gi appointment lawruka meeting leibana mahak ngairaga leiri tanja asida Suresh Babu hariba police asi thabak amagi lakpada thengnare mahak asi Drishyam part 1 gi film yengleba misingnadi khangbiramgani mahak objecti retire chatuna leire George na mahakna lagliba madi makoi ani goiba wari khana sanrakpa matamda Suresh na George matam adugi case adu aina han moina nangi family da investigate lakpa matamda sahadebana nungaitaba kharagi damak game toribani khalubani adu bai nangonda kariguma matange asengma maki thabak sing adu nahakna nangi imung adubu self defense ki damak tawkiba natra maram adu leiragadi aiga hana tana deba karigino gita gi damakta khanbada natra nangna wari base wahai sina takpadi George lande haibasi Suresh na sukhangi aduna matam aduda mateng haiki dabaduna gita gi yamna nangnana leiminabo oikibinani Suresh asi puksel chawba police amadi oiraga leramli Suresh na Hari Kumar asi mapanda lakpasi ubada nangi hero su lagle phare phone amuk phone da pau phaunarasi aigi chanupa ma lei mak film gi line da yamna pamjab misakamani short video na chingba kya ma puthokre asumna George ta mateng tawhanning bagi mong da asuma phongdokli asi Hari Kumar su yausilaktuna DGP gi wari sanana bagi damak manung na changkhre masigi matung damu film adu gi director aduna laglaga wari sanari setanna sarna chang sama pibana maram oiraga ihak ai ahan boina film amasu offer lagle Drishyam movie su hawjukti 100 crore lan bangamle masigi nungaiba phongdokpagi matam asida George su Suresh Babu na mahaki masagi damakta hairakhiba singadu ningsinglatuna setanda aigi mateng amata tawbiba yagadra masida sinasi kat tawkhiduna George Suresh ta phone tawduna nungaiba paw amadi mahaki machanupabu director gi manakta thanaba khangalli Suresh su yamna haraubana George bu thagatpa kaya ama phongdokli mahaki machanupagi dream asibu phanganba ngambasida George na faresa karigumba pangba yaba mateng leiragadi paw phawbiro ngahaki matungda Rani thoroktuna tapna hairei George nangna thodok sing adu loinamak loire haikibani aikhoi gi akiba karisu leiraroi broker aduna prokpa proposal adubu yarebisina karigino magi mapa adu police ka tinai haibagira George na ngaikho makhoi ni hekta luhongbadu yarakadaba nate haibadi police nasu makhoi bu lanu unaba kaya ama silli aduna karisu afaba tambiroi haiduna oithokloi hairibani karisu khanganu isagi damaktadi matamgi matungina afaba misakama soidana phangani adubu magi mamana machanupi sibu mapana luhungba adumak pamli adubu George ti masabu min uba mafamda sumak thamba pamli wari sing asidagi Rani saurap tawduna manungnomna changkhre George su changi troppada toss light amang ngalakibagi maung ubdagi leithoktuna yengma matamda kanasu leibu ude masigi nongalakpada George amadi magi nupi asi makhoi gi masida lai George hariba nupa asi second part ta George na matam aduda station na phumba matamda uhauba nupa aduni paisa khara gi damakta George ki family bu awafam na tan ki nupa aduni magi nupi sina George leibro unajage hairi adubu Rani di makhoi da saubule kibana tumba hogatri haiduna sauna khumlakli anu amadi anjusu makhoi ani lagli basibu yenglaga leiri tanja sida George su mapana thoroktuna wari sana bahurei nupi sina magi mapuroi basibu ngakpiu haijari George na aigi khwaide ke soiba mani aina makhoi gi manakta chattabana chumlamani ai paisa gi damak mayok nariba moibana paisa khara gi damakta tawkhibani matang asida George phagi amagumna asengwa pakumen khumlei adubu kaidorage nang uba asengba dumak haikibani magi mong asida matai manaw asidi angakpa ma phawre amuksu makha tarai aikoina paisa sing adubu lawrubu matung dagidi aikoite sap ama phangmagumna tawrubu thabak kudimak amata mai pakpa ngamdre George na adugumba karisu leite koida ai amadi ai family na sap nung tawkhibadu wahai asida ngakna anu amadi Rani yengnaraga leiri George na aina thamoi sengna hairibasini nangna tawkhibaduna aigi achauba mateng pangba magum thokle mana hairibasing asi phagi pharangi matawgum asumak tawrpasida George na sarna tawribasibu karino aikhoi bulaknaribra George na nate maramni nangna asengma tawkhibaduna aikhoi gi case adubu yamna thuna khumang sausinduna losinba ngamki haibani amuksu makhoi gi mataw asida paisa khara piduna business haudokna hairi asom da mu halai jamini mana thijiluba akhangba sing adubu makhoi gi news asi boss ta punamak tamli part 2 gi climax ta barun gi saru khara piduna mathau mangam losin khibadu makha tarakpa casing da yamna kanaba moigani pungkun mari asi matam pumada George ki family bu adumang miyeng thamli asumna wari kayama yamini na phongdokli
ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤꯅꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯁꯛꯇꯝꯗ ꯎꯍꯜꯂꯤ ꯑꯗꯨꯕꯨ ꯌꯥꯃꯤꯅꯤꯗꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯔꯣꯠꯄ ꯈꯔꯗꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯉꯁꯥꯏ ꯐꯤꯂꯝ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯖꯣꯁꯀꯤ ꯏꯃꯨꯡꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯌꯥꯃꯤꯅꯤꯁꯨ ꯑꯁꯣꯝꯃꯤꯟꯅꯔꯒ ꯆꯠꯂꯤ ꯖꯣꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯗ ꯇꯥꯍꯟꯕ ꯇꯧꯗꯨꯅ ꯋꯥꯐꯝ ꯈꯔ ꯍꯪꯕꯒꯤ ꯃꯑꯣꯡꯁꯨ ꯑꯁꯨꯃꯛ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤ ꯃꯍꯥꯛꯁꯤ ꯍꯧꯖꯤꯛ ꯁꯥꯎꯗꯤꯗ ꯅꯔꯁ ꯑꯣꯏꯔꯒ ꯑꯁꯨꯃꯛ ꯂꯩꯕꯅꯤ ꯖꯣꯔꯖꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯇꯧꯕꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯁ꯭ꯇꯗꯤꯗ ꯃꯇꯦꯡ ꯇꯧꯕꯤꯕꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯕ ꯉꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯊꯨꯕꯗ ꯂꯨꯍꯣꯡꯒꯗꯧꯔꯦ ꯑꯗꯨꯅ ꯏꯟꯚꯥꯏꯇꯦꯁꯟ ꯑꯃꯗꯤ ꯖꯣꯔꯖꯄꯨ ꯈꯨꯔꯨꯝꯖꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕꯁꯤ ꯄꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯟꯖꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯊꯃꯣꯏ ꯋꯥꯖꯔꯤ ꯁꯦꯌꯥꯅ ꯊꯣꯛꯈꯤꯕꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯣꯇꯣ ꯅꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛꯁꯨ ꯎꯍꯜꯂꯛꯏ ꯃꯁꯛꯇꯤ ꯎꯍꯟꯕ ꯂꯩꯇꯅ ꯁꯦꯌꯥꯁꯨ ꯕꯁꯇ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯌꯥꯃꯤꯅꯤꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯖꯤꯜꯂꯛꯏ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯁꯦꯌꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯒ ꯂꯥꯛꯄꯅꯤ ꯌꯥꯃꯤꯅꯤ ꯌꯥꯝ ꯍꯩꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯁꯣꯝꯁꯤ ꯑꯩ ꯀꯗꯥꯏꯗꯅꯣ ꯎꯈ꯭ꯔꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯇ꯭ꯔꯦ ꯑꯁꯣꯝꯒꯤ ꯃꯤꯡ ꯑꯁꯤ ꯀꯔꯤ ꯀꯧꯕꯒꯦ ꯑꯩꯒꯤ ꯃꯤꯡ ꯁꯦꯌꯥ ꯀꯧꯏ ꯑꯩ ꯅꯔꯁ ꯑꯃ ꯑꯣꯏꯗꯨꯅ ꯁꯥꯎꯗꯤꯗ ꯂꯩꯕꯅꯤ ꯌꯥꯃꯤꯅꯤꯅ ꯑꯩ ꯑꯁꯣꯝꯕꯨ ꯍꯥꯟꯅ ꯎꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯔꯒꯦ ꯁꯦꯌꯥꯅ ꯑꯩ ꯃꯅꯤꯃꯂꯥꯗꯒꯤꯅꯤ ꯑꯗꯨꯗꯤ ꯄꯣꯊꯟ ꯄꯨꯖꯥꯒꯤ ꯐꯣꯔꯦꯁ ꯃꯅꯥꯛꯇ ꯂꯩꯕꯗꯨꯔꯥ ꯁꯦꯌꯥꯅ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯕꯣꯔꯗꯔ ꯃꯅꯥꯛꯇꯅꯤ ꯅꯪꯗꯤ ꯀꯔꯝꯕ ꯖꯒꯥꯗꯨꯕꯨ ꯈꯪꯂꯤꯕꯅꯣ ꯁꯦꯌꯥꯅ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯉꯁꯥꯏ ꯌꯥꯃꯤꯅꯤ ꯑꯃꯗꯤ ꯐꯤꯂꯤꯞꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯖꯣꯔꯖꯅ ꯄꯨꯡ 2 ꯍꯦꯟꯅ ꯂꯩꯈꯤ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯅꯤ ꯌꯥꯃꯤꯅꯤꯅ ꯑꯩꯒꯤ ꯑꯪꯀꯜ ꯑꯃ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯕꯅꯤ ꯑꯗꯨꯗꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯁꯣꯏꯗꯅ ꯎꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯥꯃꯤꯅꯤ ꯀꯨꯝꯊꯔꯛꯇꯨꯅ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯌꯥꯃꯤꯅꯤ ꯌꯥꯝ ꯍꯔꯥꯎꯅ ꯃꯥꯒꯤ ꯃꯤꯡ ꯁꯦꯌꯥ ꯀꯧꯏ ꯃꯅꯤꯃꯂꯥꯗꯒꯤꯅꯤ ꯐꯣꯔꯦꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯤ ꯂꯧꯔꯛꯇꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯕꯅ ꯆꯤꯡꯅꯕ ꯄꯣꯛꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯐꯣꯇꯣ ꯎꯠꯇꯨꯅ ꯌꯨꯝ ꯊꯤꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯉꯁꯥꯏ ꯖꯣꯔꯖꯀꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯐꯣꯇꯣ ꯅꯝꯈꯤꯕꯗꯨ ꯃꯥꯅ ꯑꯣꯏꯔꯒ ꯂꯩꯔꯝꯂꯤ ꯑꯗꯨꯕु ꯃꯥꯅ ꯁꯦꯌꯥꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯟꯅꯔꯒ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯍꯟꯕ ꯂꯩꯇꯦ ꯃꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛ ꯖꯣꯔꯖꯀꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯎꯍꯜꯂꯛꯏ ꯅꯣꯡ ꯆꯨꯕ ꯍꯧꯔꯛꯄꯒꯤ ꯈꯥꯡꯂꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯔꯥꯅꯤ ꯑꯟꯖꯨꯕꯨ ꯃꯄꯥꯟꯗ ꯐꯤ ꯐꯧꯔꯤꯕ ꯑꯁꯤꯕꯨ ꯂꯧꯁꯤꯟꯅꯕ ꯈꯪꯍꯜꯂꯤ ꯑꯟꯖꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯐꯤꯁꯤꯡ ꯑꯁꯤꯕꯨ ꯂꯧꯁꯤꯟꯕ ꯍꯧꯔꯛꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯠ ꯂꯥꯎꯅ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯑꯟꯖꯨꯒꯤ ꯈꯧꯔꯤ ꯑꯁꯤꯕꯨ ꯃꯦꯠꯄ ꯍꯧꯔꯛꯏ ꯖꯣꯔꯖꯁꯨ ꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯏ ꯍꯥꯏꯕꯗꯤ ꯖꯣꯔꯖꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯇꯝ ꯄꯨꯝꯕꯗ ꯑꯁꯨꯝꯃꯛ ꯈꯟꯕ ꯑꯣꯏꯕꯅ ꯃꯪꯗꯁꯨ ꯎꯕ ꯑꯣꯏꯔꯝꯂꯤ ꯖꯣꯔꯖꯅ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯑꯟꯖꯨꯗꯤ ꯇꯨꯝꯂꯒ ꯂꯩꯔꯤꯕꯁꯤ ꯎꯕꯗ ꯁꯣꯔ ꯆꯥꯎꯅ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ ꯃꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯖꯣꯔꯖ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩꯔꯤ ꯔꯥꯅꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯕꯅꯣ ꯅꯪꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯍꯧꯒꯠꯇꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯣ ꯑꯟꯖꯨ ꯊꯣꯛꯂꯛꯇꯨꯅ ꯆꯔꯆ ꯆꯠꯅꯕ ꯇꯧꯔꯤ ꯔꯥꯅꯤꯅ ꯑꯅꯨꯗꯤ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯟꯖꯨꯅ ꯃꯍꯥꯛ ꯄꯦꯔꯠ ꯂꯥꯛꯏ ꯄꯨꯛ ꯊꯤꯜꯂꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯑꯣꯜꯂꯒ ꯂꯩꯍꯧꯕꯅꯤ ꯔꯥꯅꯤꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯆꯔꯆ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯄꯦꯔꯠ ꯂꯥꯛꯂꯤꯕꯁꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯊꯥ ꯑꯃꯗꯕꯨ 15 days ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯃꯛ ꯂꯥꯛꯅꯕ꯭ꯔꯥ ꯀꯗꯔ ꯇꯧꯔꯒ ꯂꯩꯔꯅꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯆꯠꯅꯕ ꯇꯧꯔꯣ ꯑꯗꯨꯕꯨ ꯖꯣꯔꯖꯇꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯑꯃꯗꯤ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯇꯥꯕ ꯇꯧꯗꯅ ꯋꯥꯈꯜ ꯑꯃꯗ ꯁꯨꯃꯛ ꯃꯪꯂꯒ ꯂꯩꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯕ꯭ꯔꯣꯀꯔ ꯑꯁꯤ ꯂꯥꯛꯇꯨꯅ ꯖꯣꯔꯖꯅ ꯃꯪꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯀꯧꯔꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯕ꯭ꯔꯣꯀꯔ ꯑꯁꯤꯅ ꯃꯃꯥꯡꯒꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯃꯤꯑꯣꯏ ꯑꯅꯤꯅ ꯃꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯐꯣꯡꯗꯣꯔꯛꯄꯗꯒꯤꯅꯤ ꯍꯥꯏ ꯖꯣꯔꯖꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯃꯈꯣꯏꯅ ꯕ꯭ꯔꯣꯀꯔ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯤ ꯃꯦꯟꯇꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯉꯣꯟꯗ ꯁꯣꯛꯂꯨꯕ ꯃꯇꯝꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯚꯥꯏꯑꯣꯂꯦꯟ ꯇꯧꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯦꯃꯤꯂꯤ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯈꯟꯕꯗ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨ ꯑꯦꯛꯁꯦꯞ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯔꯥꯅꯤꯗꯤ ꯃꯆꯥ ꯑꯁꯤꯒꯤ ꯈꯟꯕꯗ ꯀꯞꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯏ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯁꯨꯛ ꯇꯣꯟꯅ ꯂꯩꯔꯦ ꯈꯜꯂꯨꯕꯗ ꯖꯣꯔꯖꯅ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯔꯤꯁꯨ ꯇꯧꯕ ꯂꯩꯇꯦ ꯃꯥꯕꯨ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯅꯁꯨ ꯀꯔꯤꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯂꯩꯇꯦ ꯅꯍꯥꯛ ꯅꯁꯥꯃꯛ ꯆꯠꯇꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯪꯕ ꯌꯥꯒꯅꯤ ꯕ꯭ꯔꯣꯀꯔ ꯑꯁꯤꯅ ꯑꯩꯗꯤ ꯈꯪꯉꯤ ꯁꯥꯔ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯣꯏꯗꯕ ꯉꯛꯇꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯃꯈꯣꯏꯅ ꯄꯥꯎ ꯇꯝꯁꯤꯜꯂꯛꯄꯗꯒꯤ ꯀꯔꯤꯁꯨ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯄꯥꯎ ꯇꯝꯂꯛꯂꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅꯤ ꯍꯥꯏ ꯑꯩꯅꯁꯨ ꯃꯈꯣꯏꯒꯤ ꯅꯝꯕꯔ ꯑꯗꯨꯕు ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯂꯧꯔꯛꯄꯅꯤ ꯑꯩꯅ ꯅꯝꯕꯔ ꯑꯗꯨꯕꯨ ꯇ꯭ꯔꯥꯏ ꯀꯌꯥ ꯑꯃ ꯇꯧꯔꯦ ꯑꯗꯨꯕꯨ ꯅꯝꯕꯔ ꯑꯗꯨꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯃꯛ ꯂꯩ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯁꯨꯝꯅ ꯃꯃꯥꯡꯗꯁꯨ ꯄ꯭ꯔꯄꯣꯖꯦꯜꯁꯤꯡ ꯑꯗꯨꯕꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯇꯨꯅ ꯊꯣꯛꯄꯅꯤ ꯃꯁꯤꯁꯤꯡ ꯑꯁꯤ ꯑꯩꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯖꯣꯔꯖꯁꯨ ꯅꯝꯕꯔ ꯑꯗꯨꯕు ꯂꯧꯗꯨꯅ ꯅꯣꯠ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯔꯦꯁꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯇꯝꯂꯤ ꯁꯨꯔꯦꯁꯅ ꯃꯁꯤ ꯖꯦꯂꯦꯁ ꯑꯣꯏꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯒ ꯃꯈꯣꯏꯅ ꯇꯣꯡꯖꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯖꯣꯔꯖꯅ ꯅꯝꯕꯔ ꯑꯗꯨ ꯄꯤꯔꯒ ꯃꯁꯤꯒꯤ ꯅꯝꯕꯔ ꯑꯁꯤꯅꯤ ꯁꯨꯔꯦꯁꯅ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯖꯣꯔꯖ ꯑꯩ ꯁꯥꯏꯕꯔꯗ ꯈꯪꯅꯕ ꯃꯤꯁꯛ ꯀꯌా ꯑꯃ ꯂꯩꯔꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯎꯍꯜꯂꯛꯏ ꯖꯥꯃꯤꯅꯤ ꯁꯥꯕꯨꯕꯨ ꯄꯨꯔꯒ ꯄꯣꯊꯟ ꯄꯨꯖꯥ ꯍꯥꯏꯔꯤꯕ ꯐꯣꯔꯦꯁ ꯑꯁꯤꯗ ꯂꯥꯛꯏ ꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤ ꯍꯥꯟꯅ ꯄꯨꯂꯤꯁꯁꯤꯡꯅ ꯀꯔꯤꯁꯨ ꯁꯔꯆ ꯇꯧꯈꯤꯗꯕꯅꯤ ꯁꯥꯕꯨꯅ 7,000 ꯑꯦꯀꯔꯒꯤ ꯐꯣꯔꯦꯁꯅꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯅꯤ ꯀꯔꯝꯕ ꯖꯒꯥꯗꯒꯤꯅꯣ ꯅꯪꯅ ꯍꯧꯕ ꯄꯥꯝꯂꯤꯕꯁꯦ ꯌꯥꯃꯤꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯖꯣꯔꯖ ꯄꯨꯡ 2 ꯍꯦꯟꯅ ꯂꯩꯈꯤꯕ ꯖꯒꯥ ꯑꯃꯅꯤ
ꯌꯥꯃꯤꯅꯤ ꯑꯁꯤ ꯖꯒꯥ ꯑꯁꯤꯗ ꯖꯣꯔꯖ ꯑꯁꯤ ꯄꯨꯡ 2 ꯍꯦꯟꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯣꯏꯕꯅ ꯐꯣꯔꯦꯁ ꯑꯁꯤꯕꯨ ꯆꯤꯡꯅꯕ ꯐꯥꯎꯕꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤꯕꯅꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯅꯝꯕꯔ ꯑꯗꯨꯕꯨ ꯃꯤꯑꯣꯏ 2ꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯌꯥꯎꯕ ꯊꯦꯡꯅꯔꯦ ꯃꯈꯣꯏꯅ ꯐꯣꯟ ꯇꯧꯔꯝꯗꯥꯏ ꯃꯇꯝꯗ ꯁꯤꯝ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯞ ꯑꯁꯨꯃꯛ ꯊꯝꯕꯅꯤ ꯅꯪꯒꯤ ꯅꯛꯅꯕ ꯑꯗꯨꯋꯥꯏꯗ ꯂꯣꯀꯦꯁꯟ ꯑꯁꯤꯗꯤ ꯂꯩꯕ ꯊꯦꯡꯅꯩ ꯖꯣꯔꯖꯅ ꯑꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯁꯥꯔ ꯀꯅꯥꯒꯨꯝꯕ ꯑꯥꯎꯠꯁꯥꯏꯗꯔ ꯑꯃꯅ ꯑꯩꯒꯤ ꯈꯨꯟ ꯑꯁꯤꯗ ꯂꯥꯛꯂꯒ ꯐꯣꯟ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯁꯥꯔ ꯑꯗꯨꯕꯨ ꯖꯣꯔꯖ ꯅꯪꯅ ꯄꯤꯔꯤꯕ ꯅꯝꯕꯔ 2ꯗꯨ ꯐꯣꯟ ꯑꯃꯈꯛꯇꯒꯤ ꯑꯁꯨꯃꯛ ꯁꯤꯖꯤꯟꯅꯕꯅꯤ ꯐꯣꯟ ꯑꯗꯨꯒꯤ EMI ꯅꯝꯕꯔꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕ ꯉꯝꯂꯦ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃ ꯐꯣꯟ ꯑꯗꯨꯗ ꯌꯨꯖ ꯇꯧꯕꯅꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯇꯣꯞꯄ ꯂꯤꯡ ꯑꯃꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯐꯣꯟ ꯑꯁꯤ ꯁꯦꯀꯦꯟ ꯍꯦꯟ ꯐꯣꯟꯅꯤ ꯖꯣꯔꯖꯅ ꯑꯗꯨꯗꯤ ꯁꯥꯔ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕ ꯅꯝꯕꯔ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯈꯪꯕ ꯌꯥꯒꯗ꯭ꯔꯥ ꯁꯨꯔꯦꯁꯅ ꯐꯣꯟ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯁꯥꯟꯇꯤ ꯀꯔꯀꯨꯅꯤ ꯍꯥꯎꯁꯇꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯣꯔꯖ ꯑꯉꯛꯄ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯁꯤꯗ ꯉꯛꯂꯤꯕꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯑꯔꯥꯟꯕ ꯄꯥꯎꯁꯤꯡ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯗ ꯇꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯒ ꯌꯥꯝꯅ ꯅꯛꯅ ꯂꯣꯏꯅꯕ ꯔꯥꯖꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯖꯣꯔꯖ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯟꯕꯨ ꯈꯨꯕꯥꯛꯅ ꯊꯥꯔꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯂꯦꯞꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩ ꯀꯔꯤꯁꯨ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯥ ꯅꯥꯀꯟꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯪ ꯈꯛꯇꯔꯥ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯇꯕ꯭ꯔꯥ ꯔꯥꯖꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯄꯥꯔꯠ 2ꯒꯤ ꯋꯥꯔꯤꯗ ꯖꯣꯔꯖꯅ ꯕꯥꯔꯨꯟꯒꯤ ꯁꯔꯨ ꯑꯗꯨꯕు ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯇꯤꯟꯅꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅꯤ ꯃꯍꯥꯛꯁꯨ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯊꯕꯛ ꯇꯠꯈꯤꯕꯗꯒꯤ ꯔꯥꯖꯟꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯒ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯖꯣꯔꯖꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯔꯣꯜ ꯑꯃ ꯌꯥꯎꯁꯤꯟꯅꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯖꯣꯔꯖꯁꯨ ꯃꯥꯒꯤ ꯃꯔꯥ ꯂꯩꯔꯤ ꯈꯪꯕꯅ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯨꯔꯦꯁꯇ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯇꯝꯂꯒ ꯂꯩꯔꯤ ꯁꯥꯔ ꯑꯩꯒꯤ ꯑꯁꯣꯏꯕ ꯀꯌా ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯔꯨꯔꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯁꯨꯔꯦꯁꯅ ꯄꯔꯐꯦꯛ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯠꯇ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯣꯏꯕ ꯑꯃ ꯂꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨꯁꯤꯡ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯖꯣꯔꯖꯅ ꯑꯩ ꯑꯁꯦꯡꯕꯃꯛꯀꯤ ꯆꯣꯛꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯟꯊꯦꯡꯅꯔꯒ ꯑꯁꯨꯃꯛ ꯂꯥꯛꯄꯅꯤ ꯃꯁꯤ ꯑꯃ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯆꯍꯤ ꯀꯌꯥꯗꯒꯤ ꯇꯨꯡꯁꯤꯟꯖꯔꯛꯄ ꯍꯣꯠꯅꯖꯔꯛꯄ ꯑꯁꯤꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯃꯗ ꯂꯝꯖꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯀꯌా ꯑꯃꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯈ꯭ꯔꯕꯅꯣ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯥꯛꯀꯗꯕ ꯀꯌꯥꯝ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯈꯪꯉꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯈꯔꯗꯤ ꯑꯩꯒꯤ ꯏꯇꯨꯡꯗ ꯑꯁꯨꯃꯛ ꯏꯟꯅꯔꯒ ꯆꯠꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯖꯣꯔꯖꯀꯤ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯀꯌా ꯑꯃ ꯊꯤꯖꯤꯜꯂꯒ ꯂꯩꯔꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯒꯤ ꯑꯁꯣꯏꯕ ꯉꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯔꯨꯕ ꯂꯣꯏꯅꯔꯨꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯑꯁꯨꯃꯛ ꯊꯥꯖꯕ ꯃꯥꯡꯍꯜꯂꯤ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯌా ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ ꯃꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯔꯥꯅꯤꯗ ꯇꯝꯂꯤ ꯃꯌꯥꯝ ꯁ꯭ꯀꯤꯞ ꯇꯧꯕꯤꯒꯅꯨ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯁ꯭ꯇꯣꯔꯤꯗ ꯕꯣꯔꯤꯡ ꯆꯨꯕ ꯇꯧꯕꯤꯒꯅꯨ ꯃꯅꯨꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯣꯠꯂꯒ ꯂꯩꯔꯤꯕꯅꯤ ꯂꯥꯁꯀꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯑꯁꯤꯗꯤ ꯏꯁꯤꯡ ꯊꯥꯅꯕꯁꯨ ꯌꯥꯏ ꯔꯥꯅꯤ ꯃꯄꯨꯔꯣꯏꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩ ꯀꯤꯕ ꯑꯃ ꯐꯥꯎꯕꯅꯤ ꯑꯩ ꯑꯊꯦꯡꯕꯒꯤ ꯃꯇꯝꯗ ꯋꯥꯁꯔꯨꯝꯗ ꯆꯪꯅꯕ ꯍꯧꯒꯠꯄꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯤꯕ ꯂꯐꯨ ꯃꯔꯛ ꯑꯁꯤꯗ ꯇꯣꯔꯆ ꯑꯃ ꯊꯥꯟꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯎꯏ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇꯣꯔꯆ ꯑꯁꯤꯅ ꯊꯥꯟꯗꯨꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯃꯉꯥꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯖꯣꯔꯖ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯏ ꯃꯃꯥꯡꯗꯁꯨ ꯃꯥꯅ ꯂꯥꯏꯠ ꯑꯃ ꯎꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯖꯣꯔꯖ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯔꯆ ꯄꯥꯏꯗꯨꯅ ꯂꯐꯨ ꯊꯥꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯈꯣꯡ ꯑꯁꯤꯕꯨ ꯁꯠ ꯂꯥꯎꯅ ꯄꯨꯊꯩ ꯑꯗꯨꯒ ꯍꯪꯒꯥꯏꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯖꯒꯥ ꯃꯇꯦꯛ ꯑꯃ ꯇꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯂꯨꯅ ꯍꯪꯒꯥꯏꯗꯨꯅ ꯌꯦꯡꯕ ꯂꯩꯇꯦ ꯇꯟꯖꯥ ꯑꯁꯤꯗ ꯔꯥꯅꯤꯅ ꯀꯧꯔꯛꯄꯗꯒꯤ ꯅꯥꯄꯤꯁꯤꯡ ꯑꯁꯤꯅ ꯀꯨꯞꯁꯤꯜꯂꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯃꯁꯤꯗ ꯃꯤꯑꯣꯏ ꯑꯃ ꯂꯨꯝꯂꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯁꯍꯗꯦꯕꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯇꯧꯊꯣꯛꯇꯨꯅ ꯖꯒꯥ ꯑꯁꯤꯕꯨ ꯊꯝꯕꯅꯤ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯂꯩꯇ꯭ꯔꯤ ꯁꯍꯗꯦꯕꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯗ꯭ꯔꯤꯁ꯭ꯌꯝ ꯄꯥꯔꯠ 1ꯗ ꯖꯣꯔꯖꯅ ꯒꯥꯔꯤ ꯄꯨꯔꯒ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯎꯍꯧꯕ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯕ꯭ꯔꯣꯀꯔ ꯑꯁꯤ ꯖꯣꯔꯖꯅ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ ꯖꯣꯔꯖ ꯆꯪꯂꯛꯇꯨꯅ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯟꯖꯨꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕꯗꯨ ꯑꯇꯣꯞꯄ ꯑꯥꯎꯠꯁꯥꯏꯗꯔ ꯑꯣꯏꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤꯗꯃꯛ ꯅꯪꯕꯨ ꯀꯧꯕꯅꯤ ꯍꯥꯟꯅꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯌꯥꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯐꯣꯡꯗꯣꯛꯄ ꯑꯁꯤꯗ ꯔꯥꯅꯤꯁꯨ ꯍꯔꯥꯎꯖꯔꯤ ꯕ꯭ꯔꯣꯀꯔ ꯑꯁꯤꯅ ꯌꯥꯝꯅ ꯐꯕ ꯏꯃꯨꯡ ꯑꯃꯅꯤ ꯈꯨꯟꯁꯤꯡꯒꯤ ꯏꯃꯨꯡ ꯀꯌꯥꯗ ꯆꯪꯗꯨꯅꯁꯨ ꯑꯐꯕ ꯅꯨꯄꯤ ꯊꯤꯔꯤꯕꯅꯤ ꯃꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛ ꯖꯣꯔꯖ ꯉꯔꯥꯡ ꯃꯐꯝ ꯑꯗꯨꯕꯨ ꯇꯧꯊꯣꯛꯇꯨꯅ ꯀꯔꯤ ꯂꯩꯕꯅꯣ ꯈꯪꯅꯕ ꯌꯦꯡꯂꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯐꯨꯝꯈꯤꯕ ꯀꯌꯥ ꯂꯩꯕꯅ ꯃꯁꯥ ꯑꯁꯤꯁꯨ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯐꯅ ꯂꯨꯅ ꯇꯧꯔꯛꯂꯕꯁꯨ ꯀꯔꯤꯁꯨ ꯂꯩꯕꯗꯤ ꯊꯦꯡꯅꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯃꯦꯟꯁꯤꯜꯂꯒ ꯊꯝꯂꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯃꯤꯅꯤ ꯁꯦꯌꯥꯒꯤ ꯐꯣꯇꯣ ꯑꯁꯤꯕꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯒ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯥꯛꯄꯅ ꯁꯦꯌꯥꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯃꯥꯅ ꯈꯪꯕ ꯉꯝꯂꯦ ꯑꯁꯤꯗꯒꯤ ꯌꯥꯃꯤꯅꯤ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ
ꯉꯛꯂꯤꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯁꯍꯗꯦꯕꯟꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯍꯗꯦꯕꯟ ꯑꯁꯤ ꯖꯣꯔꯖꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯇꯠꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥ ꯀꯅꯥꯅꯁꯨ ꯊꯥꯖꯈꯤꯕ ꯂꯩꯇꯦ ꯃꯥꯅ ꯖꯣꯔꯖꯄꯨ ꯌꯦꯛꯅꯕꯗꯧꯅ ꯈꯜꯂꯒ ꯂꯩꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯗ ꯆꯥꯕ ꯊꯛꯄ ꯀꯔꯤꯁꯨ ꯆꯪꯗꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯖꯣꯔꯖꯀꯤ ꯋꯥꯈꯜꯗ ꯇꯧꯔꯒ ꯂꯩꯔꯦ ꯍꯧꯖꯤꯛ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯆꯠꯊꯕ ꯂꯩꯇ꯭ꯔꯒꯁꯨ ꯃꯥꯅ ꯃꯅꯨꯡꯗ ꯃꯆꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯖꯣꯔꯖꯀꯤ ꯃꯔꯝꯗ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯈꯪꯅꯕ ꯊꯤꯖꯤꯜꯂꯒ ꯂꯥꯛꯄ ꯑꯣꯏꯔꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯥꯃꯤꯅꯤ ꯗꯥꯛꯇꯔ ꯔꯖꯤꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯊꯣꯛꯄ ꯀꯦꯁ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯦꯗꯥꯝ ꯆꯍꯤ ꯑꯅꯤꯃꯨꯛ ꯑꯩ ꯅꯨꯄꯥ ꯑꯃꯒ ꯔꯤꯂꯦꯁꯟꯗ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯐꯤꯖꯤꯀꯦꯜꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯂꯩꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯑꯩꯅ ꯁꯥꯎꯅ ꯚꯥꯏꯑꯣꯂꯦꯟ ꯀꯌꯥ ꯑꯃ ꯇꯧꯕꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗꯦ ꯑꯁꯨꯝꯅ ꯁꯨꯝꯃꯛ ꯃꯇꯝ ꯑꯌꯥꯝꯕꯗ ꯇꯧꯕꯅ ꯑꯩ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯗ ꯑꯃꯗꯤ ꯂꯨꯍꯣꯡꯂꯛꯄꯒꯤ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯀꯌా ꯑꯃ ꯐꯥꯎꯍꯜꯂꯦ ꯑꯩꯅ ꯑꯀꯤꯕ ꯑꯃꯨꯛ ꯍꯦꯟꯅ ꯐꯥꯎꯔꯤꯕꯁꯤ나 ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯅ ꯕꯔꯨꯟꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯟꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯈꯤ ꯑꯩꯒꯤ ꯃꯑꯣꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯔꯤ ꯑꯁꯤꯒꯤ ꯀꯣꯛ ꯑꯁꯤ ꯂꯩꯕꯅ ꯃꯥꯅꯁꯨ ꯕꯔꯨꯟꯕꯨ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯗꯥꯛꯇꯔ ꯑꯁꯤꯅ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯁꯤꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯣꯟꯂꯥꯏꯟꯗ ꯊꯦꯡꯅꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯁꯤꯗ ꯖꯥꯃꯤꯅꯤꯅ ꯇꯧꯔꯤꯕꯁꯤ ꯍꯥꯟꯅꯗꯒꯤ ꯑꯟꯖꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯥꯌꯦꯡꯉꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯩꯅꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯂꯩꯇꯕꯅ ꯃꯥꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯁꯥꯗꯨꯅ ꯈꯪꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯎꯍꯜꯂꯛꯏ ꯑꯟꯖꯨꯒ ꯍꯟꯗꯛ ꯅꯧꯅ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯈꯪꯍꯜꯂꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯡ ꯑꯁꯤ ꯑꯕꯤꯔꯥ ꯀꯧꯏ 30 ꯏꯌꯔ ꯁꯨꯔꯦ ꯃꯇꯣꯝꯗ ꯄꯣꯛꯄꯅꯤ ꯃꯄꯥ ꯑꯗꯨ ꯀꯣꯂꯦꯖ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯗꯨꯕꯥꯏꯗ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯒ ꯂꯩꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯈꯨꯡꯒꯪꯒꯤ ꯏꯪ ꯇꯞꯅ ꯂꯩꯖꯕꯤ ꯅꯨꯄꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏ ꯑꯅꯨꯅ ꯐꯣꯇꯣ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯤꯌꯥꯔꯤꯡ ꯑꯃ ꯍꯥꯞꯂꯒ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤ ꯃꯅꯥ ꯄꯪꯕ꯭ꯔꯥ ꯍꯪꯂꯛꯏ ꯕ꯭ꯔꯣꯀꯔ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗꯒꯤ ꯅꯥꯀꯣꯡ ꯅꯥꯝ ꯑꯃ ꯁꯦꯡꯅ ꯇꯥꯗꯕꯅ ꯍꯤꯌꯥꯔꯤꯡ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯅꯥꯝ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯍꯤꯌꯥꯔꯤꯡ ꯍꯥꯞꯄꯗꯒꯤ ꯁꯦꯡꯅ ꯇꯥꯕ ꯉꯝꯂꯦ ꯖꯣꯔꯖꯅ ꯅꯪꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯈꯪꯍꯜꯂꯕ ꯅꯠꯇ꯭ꯔꯥ ꯕ꯭ꯔꯣꯀꯔ ꯑꯁꯤꯅ ꯍꯣꯏ ꯁꯥꯔ ꯂꯣꯏꯅ ꯈꯪꯍꯟꯖꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯕꯁꯤ ꯊꯨꯖꯤꯟꯕ ꯄꯥꯝꯂꯤ ꯕ꯭ꯔꯣꯀꯔ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯕꯤꯔꯥꯒꯤ ꯅꯥꯀꯣꯡ ꯑꯁꯤ ꯁꯦꯡꯅ ꯇꯥꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯔꯥꯅꯤꯅꯗꯤ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯖꯣꯔꯖꯅ ꯅꯥꯝ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯌꯦꯡꯂꯁꯤ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯁꯨ ꯈꯔ ꯊꯤꯖꯤꯟꯒꯦ ꯑꯗꯨꯕꯨ ꯑꯟꯖꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯥꯛꯇꯔ ꯔꯥꯖꯤꯅꯤ ꯖꯣꯔꯖꯇ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯨꯄꯤ ꯑꯃ ꯑꯩꯒꯤꯗ ꯀꯟꯁꯜ ꯇꯧꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯪꯕ ꯉꯝꯂꯦ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯗꯅꯤ ꯃꯁꯤꯗꯒꯤ ꯖꯣꯔꯖꯀꯤ ꯗꯨꯀꯥꯟꯗ ꯂꯥꯛꯇꯨꯅ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯥꯍꯟꯕ ꯂꯩꯇꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯕꯤꯔꯥꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯖꯣꯔꯖꯀꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯌꯥꯝ ꯑꯁꯤ ꯁꯛ ꯈꯪꯅꯔꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯌꯥ ꯑꯁꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯥꯃꯤꯅꯤ ꯑꯁꯤ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯕꯥꯇꯤꯜ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯌꯥꯃꯤꯅꯤ ꯁꯦꯌꯥ ꯎꯕ ꯃꯇꯝꯗ ꯁꯦꯌꯥ ꯅꯪꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯪꯂꯛꯏ ꯁꯦꯌꯥꯅ ꯃꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯌꯥꯃꯤꯅꯤꯅ ꯅꯪ ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯥ ꯅꯣꯡꯃ ꯑꯃ ꯕꯁꯇ ꯊꯦꯡꯅꯈꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯖꯤꯞ ꯑꯁꯤ ꯂꯝꯈꯥꯡꯗ ꯌꯥꯔꯛꯇꯕꯗꯒꯤ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯁꯦꯌꯥꯗꯤ ꯃꯁꯥꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯕꯒꯤ ꯃꯇꯥꯒꯨꯝ ꯑꯃꯨꯛꯁꯨ ꯇꯧꯔꯤ ꯅꯣꯡꯃ ꯈꯛꯇꯅꯤ ꯕꯁꯇ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯨꯃꯛ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯝꯕꯁꯤꯗ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯐꯦꯃꯤꯂꯤ ꯑꯗꯨꯅꯁꯨ ꯑꯅꯨꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯃꯈꯣꯏꯔꯣꯝꯗ ꯂꯥꯛꯅꯕ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯕ꯭ꯔꯣꯀꯔ ꯑꯁꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯨꯅ ꯔꯥꯅꯤꯗ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯟꯖꯥ ꯍꯥꯟꯅ ꯄꯤꯈꯣ ꯑꯃꯅ ꯑꯃꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯑꯃ ꯆꯪꯏ ꯖꯣꯔꯖꯅ ꯍꯧꯖꯤꯛ ꯑꯁꯤ ꯃꯇꯝ ꯀꯔꯤꯁꯨ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ ꯌꯦꯡꯂꯁꯤ ꯃꯇꯨꯡ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯟꯖꯥ ꯑꯁꯤꯗ ꯁꯦꯌꯥꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯏ ꯑꯩꯒꯤ ꯕꯕꯥꯅ ꯑꯊꯨꯕꯗ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯖꯣꯔꯖ ꯌꯥꯝꯅ ꯊꯨꯅ ꯁꯦꯌꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯁꯦꯌꯥꯒꯤ ꯃꯄꯥ ꯑꯁꯤꯅꯤ ꯖꯣꯔꯖꯅ ꯄꯥꯔꯠ 2ꯒꯤ ꯃꯇꯝꯗ ꯑꯇꯣꯞꯄ ꯁꯔꯨꯛ ꯄꯣꯂꯥꯡ ꯑꯃ ꯂꯧꯈꯤꯕꯗꯨ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯖꯣꯔꯖꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯁꯤꯁꯨ ꯀꯦꯟꯁꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯑꯁꯨꯃꯛ ꯂꯩꯔꯦ ꯁꯦꯌꯥꯅ ꯍꯥꯏꯔꯛꯂꯤ ꯌꯥꯃꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯆꯤꯡꯅꯕ ꯀꯌా ꯑꯃ ꯐꯥꯎꯕꯅ ꯑꯁꯨꯃꯛ ꯐꯣꯡꯗꯣꯛꯂꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝꯊꯪꯅꯕꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯔꯝꯗꯁꯨ ꯃꯍꯥꯛꯅ ꯀꯌా ꯑꯃ ꯍꯪꯂꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯆꯤꯡꯅꯕ ꯐꯥꯎꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯏꯆꯝ ꯆꯝꯅ ꯂꯥꯛꯄ ꯑꯃꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯖꯣꯔꯖꯅ ꯅꯪ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯥ ꯁꯦꯌꯥꯅ ꯊꯥꯡꯅꯕꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏ ꯑꯍꯜ ꯑꯁꯤꯅ ꯃꯍꯥꯛꯅ ꯈꯥꯀꯤ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯎꯞꯄ ꯇꯥꯔꯒꯁꯨ ꯄꯨꯂꯤꯁꯇꯤ ꯃꯥꯟꯗꯦ ꯋꯥꯍꯩ ꯑꯁꯤꯗ ꯖꯣꯔꯖ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ ꯃꯥꯅ ꯁꯨꯔꯦꯁꯇ ꯍꯥꯏꯈꯤꯕꯒꯨꯝꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯏꯟꯅꯔꯒ ꯑꯁꯨꯃꯛ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯆꯤꯡꯅꯕ ꯀꯌా ꯑꯃ ꯂꯩ ꯍꯥꯏꯈꯤꯕꯗꯨ ꯑꯁꯣꯝꯗꯅ ꯁꯍꯗꯦꯕꯟ ꯑꯃꯗꯤ ꯖꯥꯃꯤꯅꯤ ꯑꯁꯤ ꯁꯦꯌꯥꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯈꯔ ꯈꯪꯅꯕꯒꯤꯗꯃꯛ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔꯗ ꯍꯪꯂꯒ ꯂꯩꯔꯤ ꯅꯨꯄा ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯄꯥꯊ꯭ꯔꯣ ꯀꯧꯕꯅꯤ ꯃꯪ ꯇꯧꯕꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯆꯔꯆꯇ ꯆꯠꯂꯒ ꯍꯪꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯕꯁꯨ ꯌꯥꯏ ꯁꯍꯗꯦꯕꯟꯗꯤ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯅꯤ ꯅꯍꯥꯟꯗꯒꯤ ꯃꯥꯅ ꯊꯤꯔꯛꯂꯤꯕꯁꯤ
ꯁꯦꯌꯥꯒꯤ ꯃꯄꯥꯁꯤꯅ ꯑꯇꯣꯞꯄ ꯕꯣꯗꯤ ꯑꯃꯒꯤ ꯁꯔꯨꯛ ꯄꯤꯈꯤꯕꯅꯤ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯒ ꯂꯥꯛꯂꯤꯕꯁꯤ ꯑꯗꯨꯅ ꯑꯍꯜ ꯑꯗꯨ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯊꯥꯖꯕꯗꯒꯤ ꯃꯥꯅ ꯊꯤꯔꯒ ꯂꯥꯛꯂꯤꯕꯅꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯑꯥꯏꯖꯦ ꯊꯣꯃꯥꯁꯅ ꯁꯍꯗꯦꯕꯟꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯤꯖꯤꯜꯂꯛꯄ ꯍꯧꯔꯦ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯗꯣꯛꯅꯕ ꯈꯪꯍꯜꯂꯤ ꯖꯣꯔꯖꯁꯨ ꯗꯨꯕꯥꯏꯗ ꯂꯩꯕ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯕꯤꯔꯥꯒꯤ ꯃꯔꯝꯗ ꯍꯪꯕꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯃꯍꯥꯛ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯕꯤꯔꯥꯒꯤ ꯌꯨꯝꯗ ꯑꯟꯖꯨꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯐꯦꯃꯤꯂꯤ ꯑꯁꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯂꯤ ꯖꯣꯔꯖꯅ ꯃꯤꯑꯣꯏꯁꯤꯡ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯣꯟꯊꯣꯛꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯇꯨꯡꯗ ꯑꯐ ꯐꯠꯇ ꯀꯌా ꯑꯃ ꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯊꯝꯖꯕꯅꯤ ꯃꯃꯥ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯍꯥꯟꯕ ꯇꯥꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯑꯃ ꯐꯥꯎꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯕꯤꯔꯥꯅ ꯑꯩꯈꯣꯏꯗ ꯀꯟꯚꯤꯟꯁ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯖꯣꯔꯖꯀꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯆꯠꯈꯤꯕꯁꯤꯕꯨ ꯁꯍꯗꯦꯕꯟ ꯑꯃꯗꯤ ꯔꯥꯖꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯔꯖꯇ ꯑꯕꯤꯔꯥꯒꯤ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯨꯄꯥ ꯑꯅꯤꯈꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯂꯦꯞꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯕꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯖꯤꯞ ꯑꯃꯗ ꯂꯥꯛꯏ ꯑꯃꯗꯤ ꯖꯤꯞꯇ ꯁꯨꯃꯛ ꯐꯝꯂꯒ ꯂꯩꯕꯅ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯖꯤꯞ ꯑꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨꯒ ꯐꯣꯇꯣ ꯑꯃꯒ ꯊꯥꯔꯛꯀꯦ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯑꯁꯤ ꯊꯥꯔꯛꯂꯕ ꯃꯇꯨꯡꯗ ꯖꯣꯔꯖꯇꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯔꯥꯖꯟꯒ ꯖꯤꯞ ꯑꯁꯤꯒ ꯎꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯖꯤꯞ ꯑꯁꯤꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯀꯔꯤꯁꯨ ꯉꯝꯗ꯭ꯔꯦ ꯅꯥꯀꯟ ꯑꯃꯗ ꯁꯍꯗꯦꯕꯟ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯣꯛꯇꯔ ꯑꯁꯤꯕꯨ ꯇꯞ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯃꯁꯥꯃꯛ ꯄꯨꯂꯤꯁꯅꯤ ꯍꯥꯏꯗꯨꯅ ꯑꯟꯖꯨꯒꯤ ꯐꯥꯏꯜ ꯑꯗꯨꯕꯨ ꯂꯧꯅꯕ ꯍꯣꯠꯅꯔꯤ ꯐꯥꯏꯜ ꯑꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩ ꯅꯪ ꯅꯠꯇꯅ ꯀꯅꯥꯗꯁꯨ ꯈꯪꯍꯟꯕ ꯌꯥꯔꯣꯏ ꯑꯁꯤꯗ ꯂꯝ ꯍꯦꯟꯗꯨꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯅꯕ ꯇꯧꯔꯛꯂꯒꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯦꯁ ꯃꯦꯔꯤ ꯀꯣꯂꯦꯖꯇ ꯇꯝꯕ ꯅꯠꯇ꯭ꯔꯥ ꯃꯍꯥꯛ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯎꯕ ꯀꯔꯤꯁꯨ ꯐꯪꯂꯣꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯐꯥꯏꯜ ꯑꯁꯤꯗꯤ ꯆꯨꯝꯅꯒꯤ ꯇ꯭ꯔꯥꯎꯃꯥꯒꯤ ꯃꯇꯥꯡꯗ ꯏꯗꯨꯅ ꯌꯥꯎꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯐꯥꯏꯜ ꯑꯁꯤ ꯁꯦꯝꯗꯣꯛ ꯁꯥꯖꯤꯟ ꯇꯧꯔꯒ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯈꯔꯗꯤ ꯂꯩꯔꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯨꯅ ꯖꯣꯔꯖꯇ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯝꯂꯤ ꯖꯣꯔꯖꯅ ꯃꯍꯥꯛ ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯗꯥꯛꯇꯔ ꯑꯁꯤꯅ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯀꯔꯤꯁꯨ ꯈꯪꯗꯦ ꯄꯨꯂꯤꯁ ꯑꯃꯅꯤꯗꯤ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯝꯗꯁꯨ ꯗꯞ ꯀꯌా ꯑꯃ ꯇꯧꯔꯝꯃꯤ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯖꯣꯔꯖ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃꯒꯤ ꯔꯣꯜꯅꯤ ꯔꯥꯅꯤ ꯊꯣꯔꯛꯇꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯅꯍꯥꯟꯈꯩꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯁꯨꯃꯛ ꯇꯧꯔꯝꯕꯅꯤ ꯅꯪꯉꯣꯟꯗ ꯉꯁꯤ ꯇꯧꯔꯛꯂꯒ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅோ ꯖꯣꯔꯖꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯂꯩꯇꯦ ꯅꯪꯒꯤ ꯐꯣꯟ ꯆꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄꯅꯤ ꯑꯟꯖꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯕꯅꯤ ꯖꯣꯔꯖ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯤ ꯖꯣꯔꯖꯇ ꯖꯤꯞ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯅꯕ ꯍꯥꯏꯈꯤꯕ ꯑꯣꯏꯔꯝꯂꯤ ꯖꯣꯔꯖꯅ ꯖꯤꯞ ꯑꯗꯨ ꯑꯔꯤꯕꯅꯤ ꯁꯦꯀꯦꯟ ꯍꯦꯟꯅꯤ ꯑꯣꯅꯔ 3-4 ꯁꯨꯔꯦ ꯑꯔꯣꯏꯕꯗ ꯁꯍꯗꯦꯕꯟ ꯀꯧꯕ ꯃꯤꯁꯛ ꯑꯃꯅ ꯁꯤꯖꯤꯟꯅꯔꯒ ꯂꯥꯛꯄꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯔꯤꯌꯦꯜ ꯏꯁꯇꯦꯠꯀꯤ ꯕ꯭ꯔꯣꯀꯔ ꯑꯃꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯣꯔꯖ ꯉꯛꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯀꯌా ꯑꯃꯁꯨ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯖꯣꯔꯖ ꯌꯥꯝꯅ ꯊꯨꯅ ꯁꯍꯗꯦꯕꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯁꯍꯗꯦꯕꯟꯁꯨ ꯖꯣꯔꯖ ꯂꯥꯛꯂꯦ ꯈꯪꯕꯗ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯅꯨꯡꯗꯒꯤ ꯖꯥꯃꯤꯅꯤ ꯑꯁꯤ ꯊꯣꯔꯛꯂꯤꯕꯁꯤ ꯎꯔꯦ ꯖꯣꯔꯖ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯅꯍꯥꯟꯗꯒꯤ ꯖꯥꯃꯤꯅꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯖꯣꯔꯖꯅ ꯌꯦꯡꯉꯨ ꯁꯍꯗꯦꯕꯟ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦ ꯅꯪꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯂꯦꯞꯄꯨ ꯑꯗꯨꯕꯨ ꯁꯍꯗꯦꯕꯟꯗꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛꯁꯨ ꯇꯠꯈ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯥꯅ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯔꯦꯚꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯌꯥꯎꯅ ꯖꯣꯔꯖꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯄ꯭ꯂꯥꯟ ꯀꯌా ꯑꯃ ꯇꯧꯔꯒ ꯂꯥꯛꯂꯤꯕꯅꯤ ꯁꯍꯗꯦꯕꯟꯅ ꯖꯣꯔꯖ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤ ꯂꯛꯀꯤ ꯃꯇꯨꯡꯏꯟꯅ ꯅꯥꯟꯊꯣꯛꯂꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯩꯒꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯒꯦꯝ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯩꯅ ꯒꯦꯝ ꯑꯁꯤꯕꯨ ꯉꯝꯅꯕꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯅꯪꯒꯤ ꯅꯆꯥ ꯑꯍꯟꯗꯨ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤꯕꯗꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯔꯝꯅ ꯂꯨꯍꯣꯡꯕꯒꯦ ꯍꯥꯏꯕꯗꯨ ꯖꯣꯔꯖꯁꯨ उपाय करिसु लेतबना मंगोल मखा करिसु ताब तौदना असुमक चटख्रे मसिगी मतुंगदा अमुक सहादेबन सेयागी मयुमदा लाक्तुना कोक चाकपमगी मतौगुम अहल असिगी मंग मेतुना जॉर्ज द पीकी सरुदु कनागी सरुन हंगली सहादेबनदी अहल असिना स्केलेटन अदु पीकी हाबदु खंगबना सीबना बकिरक्त्रे महाकना जॉर्जपु माइथीब पीनबगीदमक्ता अदुबु अहल असिनदी हायु हायबा यादबदा सेयाद ओनसिलगा हायदबा तारगदी नचानुपीसिबु हाटकनी असुमना दब कयाम तौरपदगी अहल असिना आई पुनमक हायगे हायदुना अमुक हुमलै असोमदा मुगु हलै अंजु लुहंबगी मतम सुलेबलदुना खंगना चानबा मियोसिंगदा बाटोन पीनबगीदमक्ता तंजा असिदा अहल अदुना फोन तौरक्तुना वारिसिंग अदुबु दमली अहल असिना माना अैगी चानुपीबु खुद थारकपा मतमदगी अैना खुदिंगमक्सिंग अदु लोइना हायख्रे सार सेया अमुक पायरक्तुना महाकना लावखोंगुना तौरक्पा मतमदा अनकपदा लैबा मियोसिंगना खंगबदगी महाक चटख्रे युमथंगनबा मियोसिंगना पुलिसता पाउ पीबदगी पुलिसु लाक्लमी मखोइना हायबगी मतुंगिना कंप्लेन तौरौ हायरमी आई हौजिक करी तौगनी सार जॉर्जना पुलिसिंगनसु लोइना खंख्रबनिना कंप्लेन तौरो असुमना फोन थंगदुना जॉर्ज असि अंगकपा कया अमा मसादा फावरे
ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯍꯧꯖꯤꯛꯇꯤ ꯁꯍꯗꯦꯕꯅ ꯁꯤꯕ ꯅꯥꯕ ꯀꯤꯗꯅ ꯄꯨꯝꯅꯃꯛ ꯍꯧꯕꯗꯒꯤ ꯊꯤꯒꯠꯂꯛꯄꯁꯤꯗ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯁꯤꯑꯥꯏ ꯐꯤꯂꯤꯞꯅ ꯊꯣꯃꯥꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯃꯈꯣꯟ ꯊꯣꯛꯍꯟꯗꯕꯤ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯂꯤ ꯊꯣꯃꯥꯁꯅ ꯃꯍꯥꯛ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄꯗꯤ ꯀꯔꯤꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯒꯦꯁ ꯍꯥꯎꯁꯇ ꯂꯥꯛꯅꯕ ꯈꯪꯍꯜꯂꯨ ꯑꯁꯨꯝꯅ ꯁꯍꯗꯦꯕꯟꯁꯨ ꯊꯣꯃꯥꯁꯅ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛꯁꯨ ꯂꯥꯛꯂꯦ ꯐꯤꯂꯤꯞꯅ ꯅꯪꯒꯤ ꯄꯥꯎ ꯈꯔ ꯐꯪꯉꯤ ꯅꯁꯥꯕꯨ ꯄꯨꯂꯤꯁ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯌꯥ ꯑꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯗꯨꯁꯤꯡ ꯑꯗꯨ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯁꯍꯗꯦꯕꯟꯅ ꯑꯩ ꯀꯅꯥꯗꯁꯨ ꯄꯨꯂꯤꯁꯅꯤ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯍꯣꯏ ꯑꯗꯨꯕꯨ ꯑꯩ ꯏꯟꯀ꯭ꯋꯥꯏꯔꯤ ꯈꯔꯕꯨꯗꯤ ꯇꯧꯏ ꯊꯣꯃꯥꯁꯅ ꯀꯔꯝꯕ ꯃꯇꯥꯡꯗ ꯅꯪꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯤꯕꯗꯤ ꯁꯥꯔꯅꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯕꯤꯔꯕꯗꯨꯅꯤ ꯑꯁꯦꯡꯕꯗꯨ ꯈꯪꯅꯕ ꯖꯣꯔꯖ ꯀꯨꯇꯤꯅ ꯕꯥꯔꯨꯟꯒꯤ ꯕꯣꯗꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯅꯥꯊꯩꯗꯨꯅ ꯊꯝꯂꯤꯕꯅꯣ ꯈꯪꯅꯕ ꯐꯤꯂꯤꯞꯅ ꯀꯝꯄ꯭ꯂꯦꯟ ꯑꯃꯁꯨ ꯂꯥꯛꯏ ꯏꯃꯨꯡ ꯑꯃꯗ ꯃꯄꯥ ꯃꯆꯥꯗ ꯅꯪꯅ ꯐꯨ ꯆꯩꯗꯨꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯤꯕꯅꯣ ꯋꯥꯍꯩ ꯑꯁꯤꯗ ꯁꯍꯗꯦꯕꯟ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯁꯨꯃꯨꯡ ꯂꯩ ꯊꯣꯃꯥꯁꯅ ꯐꯤꯂꯤꯞ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯔꯤꯕꯗꯨ ꯃꯆꯥꯅꯨꯄꯤꯗꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯖꯦꯜ ꯃꯅꯨꯡꯗ ꯅꯝꯁꯤꯜꯂꯨ ꯑꯁꯨꯝꯅ ꯊꯣꯃꯥꯁ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯚꯥꯀꯔ ꯑꯁꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯕ ꯊꯦꯡꯅꯔꯦ ꯊꯣꯃꯥꯁꯇꯤ ꯃꯍꯥꯛ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯤꯇꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯊꯣꯃꯥꯁꯄꯨ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯒꯤꯇꯥꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯃꯗꯤ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯈꯨꯝꯕ ꯂꯩꯇꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯁꯨꯃꯛ ꯇꯧꯔꯒ ꯂꯩꯔꯤ ꯄ꯭ꯔꯚꯥꯀꯔꯅ ꯐꯣꯟ ꯑꯁꯤꯕꯨ ꯊꯝꯗꯨꯅ ꯕꯥꯔꯨꯟꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯨꯑꯦꯁꯇ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯒꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯤꯕꯗꯨ ꯑꯣꯟꯅ ꯇꯩꯅꯔꯝꯂꯦ ꯃꯍꯥꯛ ꯃꯇꯝ ꯆꯨꯞꯄꯗ ꯄꯪꯀꯞꯇ ꯀꯞꯄ ꯍꯧꯔꯛꯂꯦ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤꯁꯨ ꯃꯇꯦꯡ ꯇꯧꯕꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯁꯨ ꯂꯦꯞꯈ꯭ꯔꯦ ꯃꯍꯥꯛ ꯀꯔꯤꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯂꯩꯇꯦ ꯌꯨꯝꯗ ꯃꯤ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯋꯥꯔꯤ ꯀꯔꯤꯁꯨ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯩꯅ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯗꯣꯛꯇꯔ ꯑꯃꯗ ꯇꯥꯟꯅꯕꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯃꯥꯒꯤ ꯃꯆꯥꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯂꯦꯞꯄꯤꯗꯕ ꯑꯁꯤꯅ ꯐꯤꯕꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕ ꯊꯣꯃꯥꯁ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯑꯩꯅ ꯀꯥꯏꯅꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯛꯄꯗ ꯀꯅꯥꯒꯤꯁꯨ ꯃꯥꯡꯅꯕ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯦꯅꯤ ꯍꯤꯔꯝ ꯑꯃꯗ ꯀꯦꯁ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯊꯣꯃꯥꯁꯅ ꯍꯧꯖꯤꯛ ꯑꯁꯣꯝꯅ ꯄꯥꯝꯂꯤꯕꯁꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯄꯨꯂꯤꯁꯅ ꯐꯧ ꯉꯝꯗ꯭ꯔꯕ ꯀꯦꯁ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟꯅꯣ ꯀꯦꯁ ꯑꯁꯤꯗ ꯆꯣꯡꯊꯣꯛꯇꯨꯅ ꯂꯦꯞꯂꯨꯕ ꯄꯨꯂꯤꯁꯁꯤꯡꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗ ꯊꯕꯛ ꯂꯣꯏꯅ ꯇꯠꯇꯨꯅ ꯑꯁꯨꯃꯛ ꯂꯩꯔꯤꯕꯅꯤ ꯄ꯭ꯔꯚꯥꯀꯔꯅ ꯃꯁꯤ ꯃꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯗꯨꯅꯅꯤ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜ ꯐꯪꯗꯕꯅ ꯀꯣꯛ ꯀꯔꯤꯁꯨ ꯊꯥꯗꯕ ꯇꯧꯗꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯍꯦꯛꯇ ꯄꯥꯡꯊꯣꯛꯏ ꯁꯤꯅꯤ ꯀꯣꯏꯔꯞꯅ ꯑꯩ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯄꯨꯂꯤꯁꯁꯤꯡꯕꯨ ꯍꯟꯊꯕ ꯊꯥꯛꯇ ꯌꯦꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯁꯥꯔꯈꯣꯏꯒ ꯊꯕꯛ ꯄꯨꯟꯅ ꯗꯤꯄꯥꯔꯠꯃꯦꯟꯇ ꯇꯧꯔꯝꯕꯅꯤ ꯃꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯅꯍꯥꯟꯗꯒꯤ ꯁꯍꯗꯦꯕꯟꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯅ ꯍꯣꯡꯅꯅ ꯈꯪꯅꯕ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯄ꯭ꯔꯚꯥꯀꯔꯅ ꯁꯤꯟꯗꯨꯅ ꯇꯧꯍꯟꯕ ꯑꯣꯏꯔꯝꯂꯤ ꯑꯗꯨꯕꯨ ꯊꯣꯃꯥꯁꯇꯤ ꯁꯍꯗꯦꯕꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯀꯌా ꯑꯃ ꯐꯥꯎꯔꯤ ꯄ꯭ꯔꯚꯥꯀꯔꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯏꯆꯥꯁꯨ ꯀꯥꯏꯅꯈ꯭ꯔꯦ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯁꯨꯃꯛ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯀꯦꯁ ꯑꯁꯤꯕꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯑꯩ ꯉꯝꯕ ꯄꯥꯝꯃꯤ ꯖꯣꯔꯖꯄꯨ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤ ꯐꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯁꯍꯗꯦꯕꯟꯅ ꯑꯐ ꯐꯠꯇ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯂꯧꯒꯅꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯍꯗꯦꯕꯟꯕꯨ ꯀꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯄ꯭ꯔꯚꯥꯀꯔꯅ ꯅꯪꯅ ꯈꯪꯕ ꯈꯨꯗꯤꯡꯃꯛ ꯊꯣꯃꯥꯁꯇ ꯇꯝꯃꯨ ꯁꯍꯗꯦꯕꯟꯅ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯉꯝꯂꯦ ꯖꯣꯔꯖꯇ ꯑꯇꯣꯞꯄ ꯁꯔꯨ ꯑꯃ ꯄꯤꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯁꯥꯅ ꯀꯟꯐꯦꯁ ꯑꯣꯏꯅ ꯇꯧꯖꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯤ ꯄꯥꯊ꯭ꯔꯣ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯃꯪ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯁꯤꯃꯁꯨ ꯈꯪꯕ ꯉꯝꯂꯦ ꯃꯥꯅ ꯄꯤꯈꯤꯕ ꯁꯔꯨ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯅ ꯈꯪꯖꯕ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯖꯣꯔꯖꯅ ꯄꯨꯡ 2 ꯍꯦꯟꯅ ꯂꯩꯈꯤꯕ ꯖꯒꯥ ꯑꯗꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯖꯣꯔꯖꯅ ꯂꯩꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯕꯨ ꯂꯩꯍꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯄꯥꯊ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯑꯃꯗꯤ ꯅꯔꯁ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯖꯣꯔꯖꯅ ꯃꯇꯦꯡ ꯀꯌా ꯑꯃ ꯄꯥꯡꯈꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯈꯔ ꯁꯥꯐꯔꯛꯂꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯄꯥꯊ꯭ꯔꯣꯒꯤ ꯃꯤꯡꯗ ꯑꯃꯨꯛ ꯂꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯖꯒꯥ ꯑꯗꯨꯗ ꯖꯣꯔꯖꯅ ꯃꯇꯝ ꯀꯌా ꯑꯃ ꯂꯩꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯕꯥꯔꯨꯟꯒꯤ ꯕꯣꯗꯤ ꯑꯗꯨꯕꯨ ꯐꯨꯝꯂꯝꯕ ꯌꯥꯏ ꯊꯣꯃꯥꯁꯅ ꯃꯐꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯆꯪꯗꯨꯅ ꯇꯧꯊꯣꯛꯂꯒ ꯌꯦꯡꯕ ꯌꯥꯔꯣꯏ ꯕꯥꯔꯨꯟ ꯑꯃꯗꯤ ꯖꯣꯔꯖꯀꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯦꯛꯁꯟ ꯂꯩꯔꯦ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯕ ꯂꯩꯇꯅ ꯑꯗꯨꯒ ꯂꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯖꯣꯔꯖꯀꯤ ꯃꯤꯡꯗꯁꯨ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯄ꯭ꯔꯚꯥꯀꯔꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛ ꯂꯛ ꯑꯃꯒꯤ ꯃꯇꯦꯡꯅ ꯂꯥꯏꯕꯛ ꯐꯕꯅ ꯑꯁꯨꯃꯛ ꯅꯥꯟꯊꯣꯛꯂꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯐꯪꯂꯣꯏ ꯊꯣꯃꯥꯁꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯆꯨꯝꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯗꯕ ꯑꯃꯅ ꯍꯧꯖꯤꯛ ꯄꯨꯂꯤꯁꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯊꯤꯕ ꯀꯔꯤꯁꯨ ꯉꯝꯂꯣꯏ ꯁꯍꯗꯦꯕꯟꯅ ꯁꯥꯔ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯕꯣꯗꯤ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯒ ꯃꯥꯡꯍꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯊꯣꯃꯥꯁꯅ ꯁꯍꯗꯦꯕꯟꯕꯨ ꯃꯄꯥꯟꯗ ꯊꯥꯗꯣꯛꯂꯒ ꯄ꯭ꯔꯚꯥꯀꯔꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯖꯒꯦ ꯅꯈꯣꯏꯅꯗꯤ ꯈꯪꯂꯔꯣꯏ ꯁ꯭ꯇꯦꯁꯟꯗꯒꯤ ꯖꯣꯔꯖꯅ ꯁꯔꯨ ꯑꯗꯨꯕꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯦꯁꯤഡ് ꯀꯌꯥ ꯑꯃ ꯂꯩꯗꯨꯅ ꯁꯔꯨꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯊꯣꯃꯥꯁꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯄ꯭ꯔꯚꯥꯀꯔꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯂꯩꯔꯝꯒꯅꯤ ꯊꯥꯖꯕꯅ ꯀꯦꯁ ꯑꯁꯤꯕꯨ ꯃꯈꯥ ꯆꯠꯊꯅꯕ ꯑꯁꯨꯃꯛ ꯐꯣꯡꯗꯣꯛꯂꯤ ꯁꯔꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯉꯤ ꯖꯣꯔꯖꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯄꯥꯟꯂꯣꯝꯗ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯥꯏꯔꯒꯅꯤ
ꯍꯩꯖꯤꯡꯄꯣꯠ ꯑꯁꯤ ꯃꯊꯪꯒꯤ ꯁꯟꯗꯦꯗꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯨꯍꯣꯡꯂꯒꯅꯤ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯊꯕꯛ ꯌꯥꯝꯅ ꯃꯇꯥꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯀꯦꯁ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯄꯥꯝꯂꯤ ꯑꯟꯖꯨ ꯂꯩꯇ꯭ꯔꯕꯗꯤ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯀꯔꯤꯁꯨ ꯂꯤꯠ ꯐꯪꯂꯣꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯄ꯭ꯔꯚꯥꯀꯔꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯤꯕꯨ ꯊꯨꯒꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯌꯧꯔꯗꯨꯅ ꯑꯕꯤꯔꯥ ꯑꯃꯗꯤ ꯑꯟꯖꯨ ꯏꯡꯒꯦꯖꯃꯦꯟ ꯇꯧꯔꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯖꯣꯔꯖꯀ ꯑꯃꯨꯛꯁꯨ ꯀꯅꯥꯁꯨ ꯇꯥꯍꯟꯕ ꯂꯩꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯥꯀꯟ ꯑꯃꯗ ꯊꯣꯃꯥꯁ ꯑꯃꯗꯤ ꯄ꯭ꯔꯚꯥꯀꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯊꯣꯃꯥꯁꯅ ꯄꯥꯊ꯭ꯔꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯈꯛꯇꯅ ꯋꯤꯠꯅꯦꯁ ꯑꯣꯏꯕ ꯌꯥꯔꯣꯏ ꯐꯪꯂꯤꯕ ꯁꯔꯨ ꯑꯗꯨꯒꯤ DNA ꯑꯗꯨ ꯍꯥꯟꯅ ꯀꯅꯥꯒꯤꯅꯣ ꯈꯪꯂꯛꯇꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯄ ꯌꯥꯔꯣꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯌꯨꯝ ꯑꯃꯗ ꯂꯥꯛꯂꯤ ꯌꯨꯝ ꯑꯁꯤ ꯄꯥꯊ꯭ꯔꯣꯅ ꯄꯤꯈꯤꯕ ꯁꯔꯨ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯄꯥ ꯑꯁꯤꯗꯒꯤ ꯏ ꯈꯔ ꯂꯧꯅꯕ ꯍꯥꯏꯔꯤ DNA ꯇꯦꯁ ꯇꯧꯗꯨꯅ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯖꯣꯔꯖ ꯃꯃꯥꯡꯗ ꯁꯍꯗꯦꯕꯟꯅ ꯇꯧꯔꯒ ꯊꯝꯂꯝꯕ ꯖꯒꯥ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯌꯦꯡꯂꯤ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯖꯣꯔꯖꯄꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯅꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯁꯤ ꯑꯃꯨꯛ ꯔꯤꯑꯣꯄꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯟꯖꯨ ꯂꯨꯍꯣꯡꯕꯁꯤ ꯁꯣꯏꯗꯅ ꯀꯥꯏꯔꯒꯅꯤ ꯖꯣꯔꯖꯁꯨ ꯖꯣꯔꯖꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯇꯥꯍꯟꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯨꯝꯗ ꯎꯍꯜꯂꯛꯏ ꯑꯟꯖꯨꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯕꯤꯔꯥ ꯑꯃꯗꯤ ꯑꯩ ꯍꯤꯜ ꯑꯦꯔꯤꯌꯥ ꯑꯃꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯍꯅꯤꯃꯨꯟ ꯆꯠꯅꯕꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯗꯨꯕꯨ ꯔꯥꯅꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯌꯥꯅꯤꯡꯂꯝꯗꯦ ꯃꯈꯣꯏꯅ ꯍꯤꯜꯒꯤ ꯁꯥꯏꯠꯇ ꯍꯅꯤꯃꯨꯟ ꯆꯠꯄ ꯑꯁꯤꯕꯨ ꯍꯧꯖꯤꯛꯇꯤ ꯖꯣꯔꯖꯁꯨ ꯂꯣꯏꯅꯃꯛ ꯈꯪꯂꯦ ꯁꯍꯗꯦꯕꯟ ꯈꯛꯇꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯧꯔꯛꯄ ꯅꯠꯇꯦ ꯄꯨꯂꯤꯁꯁꯤꯡꯁꯨ ꯂꯣꯏꯅ ꯌꯥꯎꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯕꯅ ꯃꯥꯒꯤ ꯑꯦꯗꯚꯣꯀꯦꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯨꯅ ꯕꯦꯜꯒꯤ ꯑꯦꯄ꯭ꯂꯥꯏꯁꯨ ꯊꯧꯔꯥꯡ ꯀꯌా ꯑꯃ ꯂꯧꯊꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯗꯚꯣꯀꯦꯠ ꯑꯁꯤꯅꯗꯤ ꯔꯤꯑꯣꯄꯟ ꯇꯧꯕꯒꯤ ꯄꯥꯎ ꯀꯔꯤꯁꯨ ꯇꯥꯗꯦ ꯇꯧꯔꯛꯄ ꯇꯥꯔꯒꯁꯨ ꯕꯦꯜꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯒꯅꯤ ꯐꯣꯡꯗꯣꯛꯂꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯊꯣꯃꯥꯁ ꯑꯃꯗꯤ ꯄ꯭ꯔꯚꯥꯀꯔꯁꯨ ꯈꯪꯂꯦ ꯖꯣꯔꯖꯅ ꯂꯣꯏꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯈꯪꯕꯗꯒꯤ ꯍꯥꯟꯅ ꯕꯦꯜ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯄ꯭ꯔꯚꯥꯀꯔꯗꯤ ꯍꯤꯔꯝ ꯑꯃꯗ ꯍꯦꯛꯇ ꯂꯨꯍꯣꯡꯕꯁꯤꯕు ꯂꯦꯞꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯑꯅꯤꯡꯕꯁꯨꯃꯛ ꯑꯣꯏꯔꯒ ꯂꯩꯔꯤ ꯊꯣꯃꯥꯁꯅ ꯂꯝꯕꯤ ꯑꯃꯗꯤ ꯂꯩ ꯂꯨꯍꯣꯡꯕꯁꯤ ꯃꯟꯗꯦꯒꯤ ꯗꯦꯠ 25ꯇꯅꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯗꯦꯠ 23ꯗ ꯀꯦꯁ ꯑꯁꯤ ꯍꯥꯟꯅ ꯔꯤꯑꯣꯄꯟ ꯇꯧꯒꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯕꯨ ꯀꯁꯇꯗꯤꯗ ꯑꯩꯈꯣꯏꯅ ꯄꯨꯔꯛꯀꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅ ꯁꯟꯗꯦꯅꯤ ꯁꯟꯗे ꯑꯣꯏꯕꯅ ꯀꯣꯔꯠ ꯀꯔꯤꯁꯨ ꯀꯥꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯀ꯭ꯂꯣꯖ ꯑꯣꯏꯒꯅꯤ ꯃꯗꯨꯒꯤ ꯃꯊꯪꯗ ꯃꯟꯗꯦꯗ ꯂꯨꯍꯣꯡꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯥꯅ ꯕꯦꯜꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯕ ꯂꯣꯀꯦꯜ ꯄꯨꯂꯤꯁꯇ ꯆꯠꯂꯕꯁꯨ ꯃꯍꯥꯛꯅ ꯀꯣꯔꯠ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯞꯇꯥ 2 ꯍꯦꯟꯅ ꯃꯇꯝ ꯆꯪꯒꯅꯤ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯁꯟꯗ ꯃꯈꯣꯏꯅ ꯎꯔꯩ ꯃꯔꯩ ꯇꯧꯔꯒ ꯂꯩꯅꯕ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯀꯣꯔꯠ ꯌꯧꯔꯛꯄ ꯃꯇꯝꯗ ꯊꯦꯡꯖꯅꯕ ꯀꯌా ꯑꯃ ꯁꯤꯜꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯨꯍꯣꯡꯕꯁꯤ ꯃꯟꯗꯦꯅꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯁꯣꯏꯗꯅ ꯀꯥꯏꯔꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯖꯣꯔꯖꯀꯤ ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯖꯣꯔꯖꯅ ꯍꯥꯏꯔꯤ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯔꯥꯅꯤ ꯅꯆꯥ ꯑꯅꯤꯒꯤ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯕ ꯌꯥꯔꯔꯣꯏ ꯖꯣꯔꯖꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯄꯨꯂꯤꯁ ꯑꯁꯤꯅ ꯕꯔꯨꯟꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯖꯣꯔꯖꯅ ꯍꯥꯟꯅꯗꯒꯤ ꯕꯦꯜ ꯑꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯄꯨꯊꯣꯛꯂꯒ ꯌꯦꯡꯍꯜꯂꯤ ꯃꯁꯤ ꯎꯕꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯄꯥꯎ ꯑꯁꯤꯕꯨ ꯊꯣꯃꯥꯁꯇ ꯇꯝꯂꯤ ꯊꯣꯃꯥꯁꯁꯨ ꯄꯥꯎ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯄ꯭ꯔꯚꯥꯀꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯎꯅꯔꯤ ꯊꯣꯃꯥꯁꯅ ꯃꯍꯥꯛꯅ ꯍꯥꯟꯅꯗꯒꯤ ꯀꯣꯔꯠꯇꯒꯤ ꯕꯦꯜ ꯂꯧꯔꯒ ꯂꯩꯔꯝꯂꯦ ꯀꯣꯔꯠꯅꯗꯤ ꯀꯦꯁ ꯑꯁꯤꯕꯨ ꯍꯥꯟꯅ ꯀ꯭ꯂꯣꯖ ꯂꯣꯏꯅ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯅ ꯍꯣꯡꯅꯅ ꯔꯤꯑꯣꯄꯟ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯣꯔꯠꯇꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯄ꯭ꯔꯚꯥꯀꯔ ꯀꯣꯔꯠꯀꯤ ꯑꯌꯥꯕ ꯀꯔꯤꯁꯨ ꯌꯥꯎꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯕ ꯉꯝꯂꯣꯏ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯁꯥꯏꯅ ꯇꯧꯔꯁꯤ ꯍꯌꯦꯡ ꯑꯁꯤ ꯅꯣꯇꯤꯁ ꯑꯣꯏꯅ ꯊꯥꯔꯁꯤ ꯃꯥꯕꯨ ꯃꯟꯗꯦꯗ ꯏꯟꯚꯦꯁꯇꯤꯒꯦꯠꯀꯤꯗꯃꯛ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯁꯤ ꯃꯍꯥꯛ ꯀꯣꯔꯠꯇꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯁꯤꯗꯒꯤ ꯖꯣꯔꯖꯇ ꯆꯦ ꯊꯥꯔꯒ ꯈꯪꯍꯜꯂꯤ ꯀꯣꯔꯠꯇ ꯀꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯃꯔꯥꯡ ꯃꯔꯥꯡ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯖꯣꯔꯖꯇꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯁꯨ ꯂꯩꯇꯥꯗ꯭ꯔꯦ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯔꯦꯅꯨꯀꯥ ꯑꯁꯤ ꯖꯁ ꯑꯁꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯕꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯄꯥꯝꯃꯤ ꯉꯔꯥꯡ ꯄꯨꯂꯤꯁꯁꯤꯡꯅ ꯅꯣꯇꯤꯁ ꯊꯥꯗꯨꯅ ꯉꯁꯤ ꯂꯥꯛꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯖꯣꯔꯖ ꯀꯨꯇꯤ ꯑꯃꯗꯤ ꯕꯔꯨꯟꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯁꯥꯔ ꯖꯁ ꯑꯁꯤꯅ ꯍꯧꯖꯤꯛ ꯀꯦꯁ ꯑꯁꯤ ꯔꯤꯑꯣꯄꯟ ꯇꯧꯅꯕꯒꯤ ꯋꯥꯐꯝꯂ ꯔꯦꯅꯨꯀꯥꯅ ꯃꯥꯅꯤ ꯁꯥꯔ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯍꯨ ꯆꯩꯗꯨꯅ ꯀꯌా ꯑꯃ ꯇꯧꯕ ꯍꯧꯔꯒꯅꯤ ꯉꯁꯤ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤ ꯂꯦꯞꯍꯟꯗꯕ ꯀꯔꯤꯁꯨ ꯌꯥꯔꯣꯏ ꯁꯥꯔ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯝꯅ ꯀꯣꯔꯠꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯅꯣꯇꯤꯁ ꯊꯥꯒꯗꯧꯔꯤꯕꯅꯣ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯖꯣꯔꯖꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯒꯥꯔꯤ ꯀꯌꯥ ꯑꯃ ꯈꯥꯝꯂꯒ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗꯤ ꯀꯣꯔꯠꯇꯒꯤ ꯅꯣꯇꯤꯁ ꯑꯃ ꯍꯦꯛ ꯂꯥꯛꯄꯒ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯅꯕꯒꯤ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯔꯠ ꯍꯧꯔꯗꯨꯅ ꯄ꯭ꯔꯚꯥꯀꯔꯒꯤ ꯂꯣꯌꯔꯁꯤꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯍꯧꯔꯛꯏ ꯃꯍꯥꯛꯀꯤ ꯃꯤꯡ ꯑꯁꯤ PP ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯖꯣꯔꯖ ꯂꯛ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯏꯕꯤꯗꯦꯟꯁ ꯀꯌꯥ ꯑꯃ ꯂꯩꯇꯕ ꯑꯣꯏꯕꯅ ꯂꯣ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯄꯨꯂꯤꯁꯁꯤꯡꯅ ꯑꯃꯨꯛ ꯀꯦꯁ ꯑꯁꯤꯕꯨ ꯅꯧꯅ ꯔꯤꯑꯣꯄꯟ ꯇꯧꯕ ꯍꯧꯔꯦ ꯍꯧꯖꯤꯛꯅ ꯃꯌꯦꯛ ꯁꯦꯡꯕ ꯋꯤꯠꯅꯦꯁ ꯀꯌా ꯑꯃꯒ ꯑꯗꯨꯕꯨ ꯍꯥꯟꯅ ꯔꯦꯅꯨꯀꯥꯅ ꯖꯁꯇ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯣꯇꯤꯁ ꯑꯁꯤ ꯖꯣꯔꯖꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕꯁꯤ ꯀꯥꯏꯅꯕ ꯁꯤꯟꯕ ꯄ꯭ꯂꯥꯟꯅꯤ ꯍꯥꯏꯗꯨꯅ
ꯑꯗꯨꯕꯨ ꯄꯤꯄꯤꯅꯁꯨ ꯄ꯭ꯔꯚꯥꯀꯔ ꯈꯣꯏꯅ ꯑꯃꯗꯤ ꯁꯍꯗꯦꯕꯟꯅ ꯗꯣꯛꯇꯔ ꯑꯗꯨꯗꯒꯤ ꯔꯤꯄꯣꯔꯠ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯂꯥꯟꯅ ꯏꯍꯟꯈꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯂꯤ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯖꯣꯔꯖꯀꯤ ꯃꯆꯥꯅꯨꯄꯤ ꯑꯟꯖꯨ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯂꯛꯄ ꯃꯇꯝꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯚꯥꯏꯑꯣꯂꯦꯟ ꯀꯌꯥ ꯑꯃ ꯇꯧꯏ ꯃꯍꯥꯛ ꯑꯁꯤ ꯃꯦꯟꯇꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯃꯁꯤꯗ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯔꯦꯅꯨꯀꯥ ꯃꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠ ꯑꯁꯤꯕꯨ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯂꯩ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕ ꯍꯧꯕꯤꯌꯨ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯖꯁ ꯑꯁꯤꯅ ꯑꯃꯨꯛ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯉꯁꯤ ꯅꯠꯇꯕ ꯍꯤꯌꯥꯔꯤꯡ ꯃꯈꯥ ꯇꯥꯔꯁꯤ ꯃꯊꯪꯒꯤ ꯍꯤꯌꯥꯔꯤꯡ ꯅꯨꯃꯤꯠ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯌꯥꯗꯅꯕ ꯍꯥꯏꯗꯨꯅ ꯗꯤꯁꯤꯖꯟ ꯑꯃꯁꯨ ꯂꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯄꯥꯎ ꯑꯁꯤ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯄꯤꯔꯛꯂꯤ ꯃꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯍꯟꯅꯤꯡꯗꯕꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕ ꯉꯝꯂꯦ ꯖꯣꯔꯖ ꯑꯃꯗꯤ ꯔꯥꯅꯤ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯖꯔꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯎꯍꯜꯂꯛꯏ ꯊꯣꯃꯥꯁꯅ ꯄ꯭ꯔꯚꯥꯀꯔꯗ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯅꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯂꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯀꯌా ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏꯗ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯦ ꯃꯁꯤꯗ ꯉꯛꯂꯤꯕꯗꯤ ꯕ꯭ꯔꯣꯀꯔ ꯑꯗꯨꯅ ꯄ꯭ꯔꯚꯥꯀꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯃꯥꯡꯍꯜꯂꯤ ꯌꯦꯡꯂꯁꯤ ꯃꯥꯡꯗꯅꯕ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯖꯔꯛꯀꯦ ꯄ꯭ꯔꯚꯥꯀꯔꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯃꯥꯁꯇ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤꯡ ꯑꯁꯤ ꯗꯥꯏꯚꯔꯁꯟ ꯑꯃꯅꯤ ꯑꯩꯉꯣꯟꯗꯁꯨ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯗꯨꯕꯨ ꯀꯂꯦꯛ ꯇꯧꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯖꯣꯔꯖ ꯑꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯅꯠꯇꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯍꯩꯁꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯅꯤ ꯃꯥꯗ ꯅꯠꯇꯦ ꯃꯇꯝ ꯈꯔꯕꯨ ꯐꯪꯂꯕꯗꯤ ꯂꯛꯄꯨ ꯂꯩꯔꯕꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯉꯝꯒꯅꯤ ꯊꯣꯃꯥꯁꯅ ꯀꯔꯤꯅꯣ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯩꯁꯨ ꯃꯃꯨꯠ ꯇꯥꯅ ꯂꯣꯏꯅꯃꯛ ꯈꯪꯍꯜꯂꯨ ꯑꯁꯣꯝꯗꯅ ꯑꯕꯤꯔꯥ ꯑꯟꯖꯨꯅ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯍꯥꯏꯈꯤꯕꯒꯨꯝꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯍꯤꯜ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯃꯛ ꯆꯠꯂꯤ ꯑꯕꯤꯔꯥ ꯑꯁꯤ ꯕꯤꯖꯤꯅꯦꯁꯇ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯥꯛꯄꯗꯒꯤ ꯖꯦꯜꯗ ꯆꯪꯒꯦ ꯇꯧꯔꯛꯄꯗ ꯄ꯭ꯔꯚꯥꯀꯔꯅ ꯃꯥꯒꯤ ꯀꯝꯄꯅꯤꯗ ꯏꯟꯚꯦꯁꯠ ꯇꯧꯕꯤꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯈꯤꯕꯅꯤ ꯑꯕꯤꯔꯥ ꯑꯃꯗꯤ ꯁꯍꯗꯦꯕꯟ ꯃꯈꯣꯏ ꯑꯇꯩꯁꯤꯡꯒ ꯃꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ ꯃꯦꯔꯦꯖ ꯕ꯭ꯔꯣꯀꯔ ꯑꯃꯁꯨ ꯍꯥꯌꯔ ꯇꯧꯗꯨꯅ ꯃꯈꯥ ꯆꯠꯊꯍꯜꯂꯛꯄꯅꯤ ꯖꯣꯔꯖꯅ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯗꯕꯁꯤ ꯑꯩꯒꯤ ꯕꯤగ్ ꯆꯦꯂꯦꯟꯖꯦꯁ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯌꯥꯔꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯍꯅꯤꯃꯨꯟ ꯆꯠꯅꯕ ꯄ꯭ꯂꯥꯟ ꯑꯃꯨꯛ ꯇꯧꯔꯦ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡꯏꯟꯅ ꯃꯐꯝ ꯑꯗꯨꯕꯨ ꯌꯧꯔꯦ ꯃꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯇꯥꯔꯛꯂꯗꯨꯅ ꯁꯍꯗꯦꯕꯟꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯕꯨ ꯄꯪꯊꯍꯜꯂꯤ ꯃꯅꯨꯡꯗꯅ ꯑꯕꯤꯔꯥꯅ ꯑꯟꯖꯨꯕꯨ ꯗ꯭ꯔꯒ ꯍꯥꯞꯆꯤꯜꯂꯒ ꯄꯪꯊꯅꯕ ꯇꯧꯔꯤ ꯑꯁꯨꯝꯅ ꯑꯟꯖꯨꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯍꯗꯦꯕꯟ ꯆꯪꯂꯛꯇꯨꯅ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯕꯤꯔꯥꯕꯨ ꯍꯥꯠꯄ ꯇꯥꯍꯟꯅꯕꯒꯤ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯉꯁꯥꯏ ꯀꯣꯔꯠꯇ ꯍꯥꯏꯈꯤꯕꯗꯨ ꯃꯉꯣꯟꯗ ꯅꯨꯄꯥ ꯑꯃꯅ ꯁꯣꯛꯄ ꯇꯥꯔꯒꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯚꯥꯏꯑꯣꯂꯦꯟ ꯀꯌా ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯇꯥꯍꯟꯅꯕ ꯑꯕꯤꯔꯥꯗꯤ ꯃꯈꯣꯏꯅ ꯂꯣꯠꯂꯒ ꯊꯝꯂꯒ ꯃꯍꯥꯛꯅ ꯑꯕꯤꯔꯥꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯂꯣꯠꯂꯒ ꯊꯝꯕ ꯑꯃꯨꯛ ꯇꯥꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯖꯣꯔꯖ ꯇꯨꯝꯂꯝꯕꯗꯒꯤ ꯐꯣꯟ ꯂꯥꯛꯇꯨꯅ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯁꯍꯗꯦꯕꯟꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯣꯏꯔꯝꯂꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯃꯆꯥ ꯑꯁꯤꯕꯨ ꯎꯍꯜꯂꯛꯏ ꯃꯁꯤ ꯎꯕꯗ ꯖꯣꯔꯖꯇꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄ ꯍꯧꯔꯦ ꯑꯁꯣꯝꯗꯅ ꯀꯥ ꯑꯁꯤꯕꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯟꯇꯤꯗꯣꯠ ꯑꯃ ꯊꯥꯗꯔꯒ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯖꯣꯔꯖꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯁꯤꯗ ꯉꯥꯏꯔꯒ ꯂꯩꯔꯤ ꯖꯣꯔꯖꯅ ꯆꯠꯈꯤꯕ ꯑꯁꯤꯕꯨ ꯁꯍꯗꯦꯕꯟꯅ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯔꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯑꯁꯣꯝꯗꯅ ꯑꯟꯖꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯕꯤꯔꯥꯕꯨꯁꯨ ꯂꯥꯎꯔꯒ ꯀꯧꯔꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯖꯣꯔꯖꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯆꯥ ꯑꯁꯤꯕꯨ ꯆꯦꯠꯅ ꯀꯣꯜꯂꯤ ꯑꯗꯨꯕꯨ ꯖꯣꯔꯖꯇꯤ ꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯈꯪꯗꯕꯅ ꯑꯕꯤꯔꯥ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯪꯂꯤ ꯄꯨꯂꯤꯁ ꯀꯌా ꯑꯃꯁꯨ ꯂꯥꯛꯂꯦ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯉꯁꯥꯏꯗꯒꯤ ꯄ꯭ꯔꯚꯥꯀꯔꯅ ꯑꯁꯨꯝꯅ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯞ ꯑꯣꯏꯅ ꯎꯠꯂꯒ ꯍꯥꯏꯔꯒ ꯂꯥꯛꯂꯤꯕꯅꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯑꯕꯤꯔꯥꯕꯨ ꯍꯥꯠꯄ ꯇꯥꯍꯜꯂꯦ ꯖꯣꯔꯖꯅ ꯕꯣꯗꯤ ꯑꯗꯨꯕꯨ ꯂꯣꯠꯈꯤꯕ ꯇꯥꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯃꯊꯛꯇ ꯏꯕꯤꯗꯦꯟꯁ ꯀꯌా ꯑꯃ ꯂꯩꯔꯦ ꯂꯣꯠꯅꯕ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏꯅ ꯀꯣꯔꯠꯇ ꯋꯥꯐꯝ ꯑꯁꯤ ꯂꯣꯏꯅ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯗ ꯇꯆ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯣꯃꯥꯁꯅ ꯑꯕꯤꯔꯥꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯄ꯭ꯔꯚꯥꯀꯔꯅ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯃꯨꯛꯁꯨ ꯆꯠꯈꯤꯕ ꯇꯥꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯔꯥꯃꯦꯁ꯭ꯋꯔꯝꯗꯒꯤ ꯕꯣꯠ ꯑꯃ ꯇꯣꯡꯂꯒ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯆꯠꯈꯤꯒꯗꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯅꯧꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯈ꯭ꯔꯒꯗꯕꯅꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯔꯦ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯇꯨꯝꯅꯕ ꯇꯧꯔꯣ ꯉꯁꯤꯗꯒꯤꯗꯤ ꯖꯣꯔꯖꯀꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ ꯀꯔꯤꯁꯨ ꯐꯪꯂꯔꯣꯏ ꯃꯁꯤꯗ ꯁꯤꯅ ꯁꯤꯀꯠ ꯇꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯊꯣꯃꯥꯁꯇ ꯀꯣꯜ ꯑꯃ ꯂꯥꯛꯇꯨꯅ ꯏꯟꯐꯣꯔꯝ ꯇꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯄ꯭ꯔꯚꯥꯀꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯕꯤꯔꯥ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯁꯍꯗꯦꯕꯟꯅ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯄ꯭ꯔꯚꯥꯀꯔ ꯉꯛꯄꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯤ ꯁꯍꯗꯦꯕꯟ ꯑꯁꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯖꯣꯔꯖꯇ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯎꯠꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯕꯤꯔꯥ ꯑꯁꯤ ꯍꯨꯗꯤ ꯊꯤꯖꯤꯟꯕꯗꯒꯤ ꯃꯈꯣꯜ ꯀꯟꯅ ꯊꯣꯛꯈꯤꯗꯨꯅ ꯑꯟꯖꯨ ꯑꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯁꯍꯗꯦꯕꯟ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯉꯛꯄꯅ ꯂꯣꯏꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯑꯕꯤꯔꯥꯗꯤ ꯅꯥꯀꯟ ꯑꯃꯗ ꯆꯦꯜꯂꯒ ꯂꯩꯈ꯭ꯔꯦ ꯁꯍꯗꯦꯕꯟꯅ ꯑꯟꯖꯨꯕꯨ ꯐꯨꯗꯕ ꯍꯧꯔꯛꯏ
ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯨꯠꯇꯁꯨ ꯃꯁꯤ ꯆꯤꯡꯊꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯟꯖꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯣꯔꯖꯁꯨ ꯃꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯆꯥꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯃꯥꯅ ꯀꯌꯥ ꯑꯃ ꯀꯧꯕ ꯇꯥꯔꯒꯁꯨ ꯀꯔꯤꯁꯨ ꯇꯥꯕ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯊꯣꯡ ꯑꯁꯤꯕꯨ ꯀꯥꯎꯕ ꯍꯧꯔꯛꯏ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯖꯣꯔꯖꯅ ꯍꯥꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯍꯗꯦꯕꯟ ꯀꯧꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯒ ꯏꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯀꯅꯤ ꯗꯞ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯊꯣꯡ ꯑꯁꯤꯁꯨ ꯍꯥꯡꯗꯣꯛꯄ ꯀꯔꯤꯁꯨ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯊꯣꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯁꯍꯗꯦꯕꯟꯅ ꯄꯨꯂꯤꯁꯇ ꯀꯔꯤꯁꯨ ꯄꯥꯎ ꯄꯤꯗ꯭ꯔꯤꯕꯅꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕꯅꯤ ꯑꯁꯣꯝꯗꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅꯃꯛ ꯇꯝꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯁꯍꯗꯦꯕꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯊꯥꯖꯕ ꯌꯥꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦ ꯑꯍꯤꯡꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯁꯤꯕ ꯇꯥꯍꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏ ꯑꯆꯝꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯃꯁꯤꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯃꯨꯛ ꯎꯍꯜꯂꯛꯂꯤ ꯁꯍꯗꯦꯕꯟꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯕꯤꯔꯥꯕꯨꯁꯨ ꯍꯥꯠꯈꯤꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯖꯣꯔꯖꯅ ꯍꯥꯟꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯗꯨꯒꯨꯝꯅ ꯃꯥꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯐꯨꯝꯕ ꯇꯥꯍꯟꯒꯗꯧꯔꯤꯕꯅꯤ ꯄ꯭ꯔꯚꯥꯀꯔꯅ ꯅꯠꯇꯦ ꯑꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯤ ꯑꯃꯕꯨ ꯊꯋꯥꯏ ꯊꯥꯅꯕꯒꯤ ꯒꯦꯝ ꯁꯥꯟꯅꯒꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯈꯛꯅꯤ ꯑꯩꯅ ꯖꯦꯜꯗ ꯆꯪꯕ ꯄꯥꯝꯂꯤꯕꯁꯤ ꯖꯣꯔꯖꯀꯤ ꯐꯦꯃꯤꯂꯤꯕꯨ ꯑꯋꯥꯕ ꯄꯤꯕ ꯑꯗꯨꯈꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯊꯣꯃꯥꯁꯅ ꯑꯕꯤꯔꯥꯕꯨꯁꯨ ꯁꯣꯏꯗꯅ ꯁꯍꯗꯦꯕꯟꯅ ꯍꯥꯠꯂꯝꯂꯒꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯁꯍꯗꯦꯕꯟꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯁꯤꯗ ꯉꯛꯂꯤꯕꯗꯤ ꯁꯍꯗꯦꯕꯟꯒꯤ ꯀꯥꯗꯒꯤ ꯖꯣꯔꯖ ꯑꯁꯤ ꯇꯞꯅ ꯊꯣꯔꯛꯏ ꯃꯁꯤ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯎꯍꯜꯂꯛꯏ ꯁꯍꯗꯦꯕꯟꯅ ꯖꯣꯔꯖꯇ ꯐꯣꯟ ꯇꯧꯔꯛꯂꯝꯕꯗꯒꯤ ꯃꯍꯥꯛ ꯊꯨꯅ ꯂꯥꯛꯄ ꯍꯧꯔꯦ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯋꯥꯈꯜ ꯊꯥꯗꯩ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯐꯨꯝꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯖꯒꯥ ꯑꯃ ꯊꯝꯂꯝꯕꯅꯤ ꯁꯍꯗꯦꯕꯟꯅ ꯖꯒꯥ ꯑꯗꯨꯕꯨ ꯇꯧꯊꯣꯛꯈꯤꯕꯅꯤ ꯃꯁꯤꯅ ꯁꯍꯗꯦꯕꯟꯒꯤ ꯄ꯭ꯂꯥꯟꯅꯤ ꯃꯍꯥꯛꯅ ꯑꯕꯤꯔꯥꯕꯨ ꯍꯥꯠꯇꯨꯅ ꯖꯒꯥ ꯑꯗꯨꯗ ꯐꯨꯝꯂꯒ ꯖꯣꯔꯖꯅ ꯃꯍꯥꯛꯄꯨ ꯐꯨꯝꯕ ꯇꯥꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯐꯨꯝꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯕꯅꯤꯅ ꯏꯕꯤꯗꯦꯟꯁ ꯀꯌꯥ ꯑꯃ ꯂꯩꯔꯒꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏꯅ ꯐꯥꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ ꯑꯁꯨꯝꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯥꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯂꯛꯇꯨꯅ ꯖꯣꯔꯖꯇ ꯐꯣꯟ ꯇꯧꯗꯨꯅ ꯖꯒꯥ ꯑꯗꯨꯗ ꯂꯩꯅꯕ ꯈꯪꯍꯜꯂꯤ ꯁꯍꯗꯦꯕꯟ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯪꯕꯅ ꯑꯁꯨꯝꯅ ꯁꯍꯗꯦꯕꯟ ꯖꯣꯔꯖꯀꯤ ꯃꯌꯨꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯌꯨꯝꯁꯨ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯃꯍꯥꯛꯅ ꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯐꯣꯟ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯄꯥꯎ ꯄꯤꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯄꯥꯟꯗ ꯊꯣꯡ ꯀꯟꯅ ꯊꯤꯜꯂꯛꯄꯗꯒꯤ ꯁꯍꯗꯦꯕꯟꯅ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯖꯣꯔꯖꯅ ꯈꯣꯡꯅ ꯀꯥꯎꯊꯔꯛꯏ ꯑꯗꯨꯒ ꯑꯕꯤꯔꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯪꯂꯤ ꯖꯣꯔꯖ ꯎꯕꯗ ꯁꯍꯗꯦꯕꯟꯅꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯃꯥꯕꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯌꯨꯝꯗ ꯐꯨꯝꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯨꯗꯕ ꯍꯧꯔꯛꯏ ꯁꯍꯗꯦꯕꯟ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯒꯦꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯖꯦꯜꯗ ꯁꯣꯏꯗꯅ ꯆꯪꯒꯗꯧꯔꯕꯅꯤ ꯖꯣꯔꯖꯅ ꯅꯪꯅ ꯑꯕꯤꯔꯥꯕꯨ ꯍꯥꯠꯂꯒ ꯀꯗꯥꯏꯗ ꯐꯨꯝꯕꯅꯣ ꯍꯥꯏꯗꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯑꯩꯅ ꯍꯥꯠꯂꯒꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯊꯥꯡ ꯑꯃ パイꯗꯨꯅ ꯗꯞ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯍꯗꯦꯕꯟ ꯑꯁꯤ ꯁꯤꯕꯗꯤ ꯄꯥꯝꯗꯕꯅ ꯍꯥꯏꯔꯒ ꯍꯥꯏꯔꯛꯂꯤ ꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯖꯣꯔꯖꯇ ꯔꯦꯀꯣꯔꯗ ꯇꯧꯅꯕ ꯈꯪꯍꯜꯂꯤ ꯁꯍꯗꯦꯕꯟꯅ ꯃꯁꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯇꯧꯕ ꯅꯠꯇꯦ ꯄ꯭ꯔꯚꯥꯀꯔ ꯑꯃꯗꯤ ꯑꯥꯏꯖꯤꯒꯤ ꯄ꯭ꯂꯥꯟꯅꯤ ꯑꯩꯅ ꯅꯪꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯇꯧꯔꯝꯂꯤꯕꯗꯨ ꯅꯪꯅ ꯈꯪꯉꯕꯅꯤꯅ ꯅꯪꯅ ꯑꯃꯨꯛꯁꯨ ꯁꯣꯏꯗꯅ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯔꯒ ꯅꯪꯅ ꯇꯧꯕ ꯇꯥꯍꯟꯅꯕ ꯑꯩꯅ ꯁꯤꯟꯕꯅꯤ ꯑꯕꯤꯔꯥꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯐꯨꯝꯕꯗꯨ ꯇꯥꯅꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯖꯣꯔꯖꯅ ꯃꯈꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯇꯝꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡꯏꯟꯅ ꯑꯕꯤꯔꯥꯕꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯖꯣꯔꯖꯀꯤ ꯃꯌꯨꯝ ꯇꯝꯅ ꯊꯧꯔꯒ ꯂꯥꯛꯂꯤ ꯃꯁꯤꯗ ꯖꯣꯔꯖꯅ ꯍꯥꯟꯅ ꯔꯥꯖꯦꯁ ꯀꯧꯕ ꯃꯤꯁꯛ ꯑꯃꯗ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯃꯤꯌꯥꯝ ꯑꯃ ꯂꯩꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯕꯅ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯇꯞꯅ ꯖꯣꯔꯖꯅ ꯍꯥꯏꯔꯛꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯔꯦꯁꯄꯦꯛ ꯀꯌꯥ ꯑꯃ ꯊꯝꯈꯤꯕꯅꯤ ꯁꯍꯗꯦꯕꯟꯒꯤ ꯔꯦꯀꯣꯔꯗ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯩꯔꯦ ꯀꯣꯔꯠ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯚꯥꯀꯔꯅ ꯖꯣꯔꯖ ꯀꯨꯇꯤ ꯁꯍꯗꯦꯕꯟꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯅ ꯑꯩꯕꯨ ꯐꯥꯁꯤ ꯇꯧꯒꯗꯕ ꯂꯩꯇꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪꯒꯤ ꯅꯇꯨꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯁꯨ ꯊꯥꯗꯣꯛꯑꯣꯏ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯀꯣꯏꯅꯤꯟꯅꯔꯒ ꯑꯁꯨꯃꯛ ꯂꯩꯒꯅꯤ ꯂꯛ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯅꯠꯇꯦ ꯃꯁꯤꯗ ꯁꯤꯅ ꯁꯤꯛꯀ ꯇꯧꯈꯤꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯎꯍꯜꯂꯛꯏ ꯑꯦꯗꯚꯣꯀꯦꯠ ꯑꯁꯤꯁꯨ ꯂꯥꯛꯂꯤ ꯑꯁꯤꯗ ꯖꯣꯔꯖꯁꯨ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯦ ꯄ꯭ꯔꯚꯥꯀꯔꯅ ꯍꯥꯏꯈꯤꯕ ꯃꯇꯨꯡꯏꯟꯅ ꯀꯦꯁ ꯑꯁꯤ ꯑꯔꯣꯏꯕ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯋꯥꯐꯝꯗ ꯁꯨꯃꯛ ꯇꯥꯔꯒ ꯂꯩꯔꯒꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯁꯦꯔꯦꯟꯗꯔ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯣꯏꯔꯦ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯌꯥꯝ ꯑꯁꯤꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯖꯣꯔꯖ ꯑꯦꯗꯚꯣꯀꯦꯠ ꯑꯁꯤꯒ ꯊꯣꯃꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯟꯗꯤꯁꯟ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯁꯦꯔꯦꯟꯗꯔ ꯇꯧꯔꯤ ꯁꯦꯔꯦꯟꯗꯔ ꯑꯗꯨꯗꯤ ꯆꯍꯤ 5 ꯈꯛꯇꯃꯛ ꯖꯦꯜꯗ ꯂꯩꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯅꯧꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯌꯥꯔꯣꯏ ꯇꯟꯖꯥ ꯑꯁꯤꯗ ꯄ꯭ꯔꯚꯥꯀꯔꯁꯨ ꯆꯪꯂꯛꯏ ꯄ꯭ꯔꯚꯥꯀꯔꯅ ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯔꯒ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯒꯨꯝꯅ ꯇꯥꯍꯜꯂꯤꯕ꯭ꯔꯥ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯂꯛꯅꯤ ꯖꯣꯔꯖꯅ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥꯕు ꯐꯥꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯄ꯭ꯔꯚꯥꯀꯔ ꯑꯩꯅ ꯍꯤꯡꯂꯤꯕ ꯐꯥꯎꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯂꯣꯏ ꯃꯗꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯊꯥꯖꯕ ꯊꯝꯂꯤꯕꯁꯤꯅꯤ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯃꯇꯨꯡ ꯃꯅꯥꯎꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯨꯡꯗ ꯏꯅꯔꯛꯄ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ
ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯄ꯭ꯔꯚꯥꯀꯔ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩꯍꯧꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯕꯤꯔꯥꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯂꯤ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯅꯤꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯑꯕꯤꯔꯥ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯊꯤꯕ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯔꯥꯃꯦꯁ꯭ꯋꯔꯝꯗꯒꯤ ꯁ꯭ꯔꯤꯂꯪꯀꯥ ꯇꯝꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯃꯨꯛ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯎꯍꯜꯂꯛꯏ ꯖꯣꯔꯖꯅ ꯁꯍꯔꯗꯦꯕꯟꯕꯨ ꯋꯥꯍꯪ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯕꯤꯔꯥ ꯑꯁꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯑꯁꯤ ꯎꯕꯗꯒꯤ ꯖꯣꯔꯖꯅ ꯀꯟꯅ ꯇꯥꯟꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯈꯤꯗ꯭ꯔꯦ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯈꯪꯂꯦ ꯁꯍꯔꯗꯦꯕꯟꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯄ꯭ꯔꯦꯖꯦꯟꯗ ꯂꯥꯛꯇꯨꯅ ꯄ꯭ꯔꯚꯥꯀꯔ ꯅꯪꯅꯁꯨ ꯂꯣꯏꯅ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯁꯍꯔꯗꯦꯕꯟꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯇꯧꯏ ꯍꯥꯏꯕꯁꯤ ꯄ꯭ꯔꯚꯥꯀꯔꯅ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯃꯗꯨ ꯌꯥꯎꯗꯦ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯍꯜꯂꯦ ꯑꯁꯣꯝꯗꯅ ꯖꯣꯔꯖ ꯑꯦꯗꯚꯣꯀꯦꯠ ꯑꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯃꯈꯣꯏꯒꯤ ꯂꯦꯞꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯁꯤꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯁꯨ ꯎꯍꯜꯂꯛꯂꯤ ꯁꯍꯔꯗꯦꯕꯟꯅ ꯐꯣꯟ ꯇꯧꯔꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯊꯨꯅ ꯖꯒꯥ ꯑꯗꯨꯕꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯇꯧꯔꯝꯂꯤꯕꯁꯤ ꯎꯕꯗ ꯄ꯭ꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯂꯦ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯅ ꯇꯥꯅ ꯐꯨꯕ ꯍꯧꯔꯛꯏ ꯃꯔꯝꯗꯤ ꯁꯍꯔꯗꯦꯕꯟꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯧꯔꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯏꯕꯤꯗꯦꯟꯁ ꯑꯃꯒ ꯂꯣꯏꯅꯅ ꯄ꯭ꯔꯨꯞ ꯑꯣꯏꯕ ꯌꯥꯅꯕ ꯑꯁꯨꯝꯅ ꯖꯣꯔꯖ ꯃꯈꯥ ꯀꯔꯤꯁꯨ ꯇꯥꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯑꯟꯖꯨ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕు ꯁꯍꯔꯗꯦꯕꯟ ꯀꯧꯕ ꯑꯦꯛꯁ ꯄꯨꯂꯤꯁ ꯑꯃꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯕꯨ ꯇꯝꯂꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯁꯍꯔꯗꯦꯕꯟꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯕꯤꯔꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯁꯍꯔꯗꯦꯕꯟꯅ ꯀꯔꯤꯁꯨ ꯑꯟꯖꯨꯗ ꯈꯨꯠ ꯊꯥꯈꯤꯕ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯖꯣꯔꯖꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯄꯥ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯥꯏꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯂꯣꯏꯅ ꯈꯪꯉꯤ ꯃꯆꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯤ ꯑꯁꯨꯝꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯄꯣꯁ ꯀ꯭ꯔꯦꯗꯤꯠ ꯑꯃ ꯖꯣꯔꯖꯅ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯜꯗ ꯆꯪꯂꯤꯕ ꯑꯁꯤꯕꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯦꯡꯂꯒ ꯂꯩꯔꯤ ꯄ꯭ꯔꯚꯥꯀꯔꯅ ꯒꯤꯇꯥ ꯅꯪ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯔꯕ ꯅꯠꯇ꯭ꯔꯥ ꯒꯤꯇꯥ ꯑꯁꯤ ꯅꯍꯥꯟꯗꯒꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯂꯩꯔꯝꯕꯗꯨ ꯑꯔꯣꯏꯕ ꯑꯁꯤꯗ ꯋꯥ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯃꯍꯥꯛ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯖꯦꯜꯗ ꯊꯝꯕ ꯄꯥꯝꯂꯤꯕꯁꯤ ꯖꯣꯔꯖ ꯅꯠꯇꯦ ꯑꯟꯖꯨꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯅꯦꯛꯁ ꯄꯥꯔꯠꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯆꯤꯊ ꯅꯥꯟꯊꯧꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯐꯤꯂꯝ ꯌꯦꯡꯂꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯒꯅꯨ ꯌꯥꯝꯅ ꯋꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯅꯕꯗꯤ ꯈꯟꯗꯨꯅ ꯁꯦꯝꯖꯔꯛꯂꯤꯕꯅꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ